Basta tongno lagiba nupi aduna Santa Fara Police Station mapa yorokpa aduda kumtharami. Aduga police station aduda changchilaktuna CISR leibra haiduna hanglami. Police constable aduna CISR di inquiry ama chathoki karam kanda halakadagi haiba khangba ngamdi. Nang hainingmusingda aingonda loina hayu haiduna hairami. Maduda nupi aduna yamda tabna Sir, ena mi ama halure haiduna hairaklami. Wafam adu hek tabada mafam aduda duty tawduna leramni policing SI adu yauna engak ngakna mawonda yengduna lerami. Tasengnamak nupi asina haiba sibu chunggadoribra natragana kari aronba lalong chantaribunu haibadudi film asigi wari asi taraga khangminrasi. Asi miyamgidamak pujaraglia film asi 2022 da release tawkiba Malayalam movie ini Utharam. Crime thriller category movie asina fangliba rating sing asi IMDb da 6.4. Times of India da 5 kiman 3.5 aduga Rotten Tomatoes da 85% gi freshness phangli. Film asigi ahoba sinmakta da phupara haiba Kerala gi yamna super jungle asigi night aerial view haibadi ahingi matamda mataktagi namma view ma koibu uhalli. Crime thriller category movie ama oibana karigumba thorokradi haiba jungle asida nungang asida thokli haiba ekoina khangba ngamli. Mathangi shinda ekoina ubu phangibasi Home Minister Dination market dining table da chapot charaduna TV da news adu yenglami. News adu da Kerala police ki afava achievement adu rebaksin butuna khanghalle haiduna hailami. Madu tabada Home Minister Dination na kamdawi opposition party hojikti nakoi terminal leiba natana kari tawba ngamgani haiduna apenba phongdoklami. Aduga mahanga chaba thakpa loiraduna makhot hamtoke tawbu mikup aduda pawduda makha taraduna CI Karunana luchingba timaduna yamna peaceful oina relate chachava protest tawjaba kangbu da lati chas tawduna yamna thina phukre haiduna pawduna makha taraklami. Madu ek tabada hojikta harawramba Home Minister Dination adu asawbu on kari. Maramdi mahaki political image phajaba ama semgatchaba adu haiba CI Karun asina loina manghalle haiduna sawribani. Tasengbadi Home Minister Dination foreign tour magidamang ngasi UK da flight tongduna chatkedabani. Mana flight tongdringai asida paw nungaiba taduna yamna monda nungaina chachakigi hotnabani adubu CI Karun asina pumnamok manghallabani. Asumna mahang matha saringai tanja asida SP Elaboration mahanga chatkadriba khongchat adugi hangboina mahmontuda laklami. SP Elaboration mathau masak khangba yamna sathiba aduga higher authority amasung public relations sing kaihandana problem singbu yamna fazana solve tawba haiba police officer amani. Mahakti Home Minister Dination mapana tathokani haibadugi talamdaidna ichamchamna hangba lakpani adubu Dination nadi mahak lakpa ubada Santanpara factory gi case adu karam tawkrabagi haiduna hanglami. Baduda SP na madudi yam luba case na te sir. Public ka police ka gi marakta misunderstanding khara leibagini yam laina solve tawba yagani haiduna khonglaklami. Maduda Home Minister na makha tanaduna mark foreign through chatkadori aduna matang asida karigumba phatunungda amata thonba yade yamna fazana solve tawramu hairami. SP Elaboration na su madumang tawjage sir karisu pakatpiganu haiduna thajabu pirami aduga tanja asimakta da Home Minister gi private secretary changlantuna flight ki matam yore sir hairakpadagi mark foreign through chatnabagi damang gari tongduna khongshan kare. Matangi jinda nupi ma bus tongmuna chatpa koina ubu phangi. Nupi asi sakpam asi yamna mata saba wakal na phumang naraba wakal chu yamna nungaitaba manba sakpam amaga loinare. Bus ki mingshelda nga thana phamladuna ma haukhura punchi wari mate ama ningsinglami aduga koina flashback oina ma ki haukhura punchi wari mate ama ubu phangi. Mahak masamang ortho doctor amani aduga mahaki boyfriend asi wildlife photographer amani mahakti hojiki matam masida smartphone pabo paijadaba makai icham chamba phone dang tawnaba yaba phone ama paidra lejariba misak amani aduna maram orega Janaki na mahaki boyfriend gi damak smartphone ama pirami adu madu ubada Aswin nadi nangna phone asi pirabani na aidi hojik matam yamna mangba tare haiduna hairami maduda Janaki na nangna matam mangalu haibagi phone piba nate aina phone tarokba yanaba video call tarokba nungainaba pibani haiduna hairami asumna makoyani yamna thamoi sengna nungsinarami aduga makhung kya chattuna mandir kya chattuna lai kuramana chimbusu torami noma makoyna sum koithorokpada mabani cha thakse haiduna phamningaida magi bai edu kanaguma nupa amna huranduna pukre bai huranki badu ubada magi mamanaba Vivek na lawduna tanarami adu nupa aduna gari du thobuna hankibadagi tanabu phanglamde madudagi Vivek na Aswin ga Janaki gi manakta changchinduna nabani na somna romance tawringaida nangi gari di mina hurantre haiduna tamlami madu tabada Aswin di kari shu ahongba mamai sakma mamata ulamde madu ubada Vivek na lakna boy kari wa Janaki nangi nupa ase section luko mahaki gari mangkre haira pawda mona kari su nachungde nang hayeng mangkre haira pawda mangonda de chap managadoribani hamu oigadoribani haiduna phagi dorami Madugi matungda Aswingi mangraba gari edu CI Karun amasung magi timna thibiraklami. Maduda maki maruk Vivek na Aswinda call tawraktuna CISR na nangi gari edu thibiraklaga nangna kari su hairamduna chatkhibidu karigino mangona thagai wahi khara doisu hayo haiduna
CI ꯁꯥꯔꯒꯤ ꯅꯝꯕꯔ ꯑꯗꯨ ꯑꯁ꯭ꯋꯤꯟꯗ ꯊꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁ꯭ꯋꯤꯟꯗꯤ ꯊꯑꯣꯏꯅ ꯊꯧꯁꯥꯔꯨꯗꯦ ꯃꯔꯝꯗꯤ ꯒꯥꯔꯤ ꯃꯥꯡꯈꯤꯕ ꯊꯤꯕꯤꯔꯛꯄ ꯑꯃꯗ ꯍꯥꯏꯕꯗꯨ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯊꯧꯅꯤ ꯑꯗꯨꯅ ꯃꯗꯨꯗ ꯃꯍꯥꯛꯅ ꯊꯣꯏꯗꯣꯛꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯃꯊꯧ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯑꯁ꯭ꯋꯤꯟꯒ ꯖꯥꯅꯀꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯇ ꯅꯠꯇꯅ ꯂꯤꯞ ꯏꯟ ꯔꯤꯂꯦꯁꯟꯗꯁꯨ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯥꯅꯀꯤꯅ ꯑꯁ꯭ꯋꯤꯟꯒꯤ ꯃꯄꯥꯝꯂꯣꯝꯗ ꯉꯥꯊꯗꯨꯅ ꯐꯝꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯖꯥꯅꯀꯤ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯝꯃꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟꯁꯤꯟꯗ ꯕꯁ ꯇꯣꯡꯂꯒ ꯆꯠꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯅꯤꯡꯁꯤꯡꯂꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯀꯨꯝꯊꯔꯛꯂꯦ ꯃꯍꯥꯛꯅ ꯀꯨꯝꯊꯔꯛꯂꯤꯕ ꯖꯒꯥ ꯑꯁꯤ ꯖꯩꯃꯟ 3 ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅꯤ ꯃꯍꯥꯛꯅ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ CI ꯀꯔꯨꯟ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁ꯭ꯇꯦꯁꯟ ꯃꯅꯨꯡ ꯑꯗꯨꯗ ꯖꯥꯅꯀꯤ ꯌꯥꯝꯅ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯗ CI ꯁꯥꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅꯗꯤ ꯃꯍꯥꯛ ꯂꯩꯇꯦ ꯍꯥꯏꯒꯗꯧꯕꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯖꯥꯅꯀꯤꯅ CI ꯁꯥꯔꯕꯨ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯑꯩꯅ ꯀꯔꯝꯅ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯃꯍꯥꯛꯇꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯖꯥꯅꯀꯤꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯇꯞꯅ ꯑꯩꯅ ꯃꯤ ꯑꯃ ꯍꯥꯠꯂꯨꯔꯦ ꯁꯥꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯖꯥꯅꯀꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯨꯗ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯇ ꯅꯠꯇꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯄꯨꯂꯤꯁ ꯈꯨꯗꯤꯡꯃꯛ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯇꯨꯅ ꯃꯉꯣꯟꯗ ꯂꯣꯏꯅꯃꯛ ꯌꯦꯡꯅꯔꯛꯂꯝꯃꯤ ꯖꯥꯅꯀꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ CI ꯁꯥꯔ ꯉꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯇꯥꯕꯗꯒꯤ ꯃꯈꯣꯏꯒꯤ ꯐꯣꯟ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯍꯥꯛꯅ ꯃꯤ ꯍꯥꯠꯂꯨꯔꯦ ꯍꯥꯏꯗꯨꯅ ꯃꯊꯪ ꯄꯥꯎ ꯄꯤꯅꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ SI ꯑꯣꯏꯔꯤꯕ ꯁꯟꯇꯣꯁ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯕꯅꯣ ꯃꯦꯗꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖꯥꯅꯀꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯄꯒꯨꯝ ꯇꯧꯔꯝꯃꯤ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯍꯨꯃꯥꯡ ꯀꯥꯈꯠꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯕꯦꯛꯇꯒꯤ ꯒꯨꯂꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯒꯨꯂꯤ ꯑꯗꯨ ꯆꯥꯁꯤꯟꯈꯤꯔꯝꯃꯤ ꯒꯨꯂꯤ ꯆꯥꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯁꯥꯗꯨ ꯈꯔ ꯏꯪꯊꯔꯛꯄ ꯃꯥꯟꯕ ꯇꯟꯖꯥ ꯑꯗꯨꯗ SI ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯀꯔꯤ ꯇꯧꯕꯅꯣ ꯃꯦꯗꯥꯝ ꯀꯔꯤ ꯇꯧꯑꯦ ꯍꯥꯏꯕꯅꯣ ꯑꯃꯨꯛꯇ ꯐꯖꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯖꯥꯅꯀꯤꯅ ꯁꯥꯔ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯏꯟꯆꯥꯔꯖꯁꯤ CI ꯁꯥꯔꯅ ꯑꯣꯏꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯃꯍꯥꯛ ꯂꯥꯛꯄ ꯉꯥꯏꯖꯒꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯖꯒꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯔꯨꯕꯗ SI ꯑꯗꯨ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯇꯨꯅ CI ꯁꯥꯔꯗ ꯑꯃꯨꯛ ꯃꯌꯥꯝꯅ ꯉꯥꯏꯅꯩ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯄꯨꯂꯤꯁ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯃꯦꯗꯥꯝ ꯅꯪꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯑꯩꯅ ꯂꯦꯗꯤ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯍꯟꯒꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯖꯥꯅꯀꯤꯅ ꯁꯥꯔ ꯑꯩꯁꯤꯕꯨ ꯃꯤꯀꯤ ꯊꯤ ꯃꯥꯟꯕ꯭ꯔꯥ ꯑꯩꯅ ꯃꯤ ꯑꯃ ꯍꯥꯠꯂꯨꯔꯦ ꯑꯗꯨꯒ ꯃꯤ ꯑꯃ ꯍꯥꯠꯂꯨꯔꯦ ꯍꯥꯏꯕꯒꯤ ꯀꯟꯐꯦꯁ ꯇꯧꯕ ꯉꯝꯂꯤꯕ ꯑꯩꯅ ꯀꯅꯥꯕꯨ ꯑꯃꯨꯛ ꯀꯤꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯕꯨ ꯑꯩ CI ꯁꯥꯔ ꯂꯥꯛꯈꯤꯁꯅꯨ ꯃꯉꯣꯟꯗ ꯈꯛꯇꯃꯛ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯔꯝꯗꯦ ꯖꯥꯅꯀꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ SI ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯒ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ ꯁꯥꯔ ꯅꯨꯄꯤ ꯑꯁꯤ ꯑꯩꯗꯤ ꯀꯣꯛ ꯕꯦꯔꯥ ꯈꯔ ꯂꯩꯕ ꯃꯥꯜꯂꯤ ꯃꯥꯅ ꯆꯥꯔꯤꯕ ꯒꯨꯂꯤ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯅ ꯀꯣꯛ ꯕꯦꯔꯥ ꯂꯩꯔꯛꯄ ꯃꯇꯝꯗꯁꯨ ꯆꯥꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ SI ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ CI ꯁꯥꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯎ ꯄꯤꯈꯣ ꯍꯥꯏꯕꯗꯒꯤ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ CI ꯁꯥꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯔꯦ ꯃꯍꯥꯛꯅ ꯃꯤ ꯑꯃ ꯍꯥꯠꯂꯨꯏ ꯍꯥꯏ ꯁꯥꯔꯗ ꯅꯠꯇ꯭ꯔꯗꯤ ꯑꯇꯣꯞꯄ ꯀꯅꯥꯃꯠꯇꯗ ꯍꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯛ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯐꯪꯈꯤꯕꯗꯒꯤ CI ꯀꯔꯨꯟ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯁ꯭ꯇꯦꯁꯟ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯖꯥꯅꯀꯤꯕꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯖꯥꯅꯀꯤꯅ ꯁꯥꯔ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄ ꯃꯤꯗꯕꯨ ꯂꯦꯞꯍꯜꯂꯒ ꯊꯝꯃꯤ ꯁꯤꯠ ꯐꯥꯎꯕ ꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯛꯄꯗꯒꯤ CI ꯀꯔꯨꯟꯅ ꯖꯥꯅꯀꯤꯕꯨ ꯁꯤꯠꯇ ꯐꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯇꯞꯅ ꯖꯥꯅꯀꯤꯅ ꯁꯥꯔ ꯑꯩꯅ ꯃꯤ ꯑꯃ ꯍꯥꯠꯂꯨꯔꯦ ꯃꯗꯨ ꯇꯥꯕꯗ CI ꯀꯔꯨꯟꯅ ꯑꯣ ꯑꯗꯨ ꯈꯛꯇꯔꯣ ꯍꯥꯏꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯣ ꯃꯦꯗꯥꯝꯁꯤꯗꯤ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯤ ꯑꯃ ꯍꯥꯠꯇꯣꯛꯂꯒ ꯃꯍꯥꯛꯅ ꯁꯤꯠꯀꯁꯨ ꯅꯤꯔꯤꯅꯦ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯗꯨꯗ ꯖꯥꯅꯀꯤꯅ ꯁꯥꯔ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯇꯤ ꯐꯪꯐꯝ ꯊꯣꯛꯏꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ CI ꯀꯔꯨꯟꯅ ꯆꯩꯍꯠꯂꯗꯨꯅ ꯀꯔꯤ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯑꯩꯅ ꯌꯨꯅꯤꯐꯣꯔꯝ ꯑꯁꯤ ꯁꯦꯠꯂꯛꯂꯤꯕꯁꯤ ꯆꯍꯤ ꯀꯨꯏꯔꯕꯅꯤ ꯃꯤꯍꯥꯠꯄ ꯑꯃꯗ ꯀꯔꯤ ꯂꯝꯆꯠ ꯕꯦꯕꯥꯔ ꯆꯠꯀꯗꯒꯦ ꯍꯥꯏꯕ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪ ꯑꯗꯨꯒ ꯁ꯭ꯇꯦꯁꯟ ꯑꯁꯦ ꯑꯩꯒꯤ ꯁ꯭ꯇꯦꯁꯟꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯛꯇꯃꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯙꯞ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯖꯥꯅꯀꯤꯗꯤ ꯃꯍꯥꯛꯀꯤ ꯙꯞ ꯑꯗꯨꯗ ꯀꯔꯤꯁꯨ ꯀꯤꯕ ꯐꯥꯎꯗꯅ ꯑꯩꯗꯤ ꯁꯥꯔꯅ ꯐꯥꯔꯛꯄꯁꯨ ꯅꯠꯇꯦ ꯑꯩꯅ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯖꯈ꯭ꯔꯦ ꯍꯥꯏꯔꯒ ꯏꯁꯥꯅ ꯌꯥꯅ ꯀꯟꯐꯦꯁ ꯇꯧꯕ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯙꯞ ꯇꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯖꯨꯟꯒꯤ ꯇꯥꯡ 13 ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯂꯤꯁ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟ ꯈꯠꯅꯕ ꯍꯧꯕꯗꯒꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯂꯒ ꯎꯃꯪꯗ ꯐꯨꯝꯖꯤꯜꯂꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯎꯃꯪꯗ ꯐꯨꯝꯖꯤꯜꯂꯤ ꯍꯦꯛ ꯍꯥꯏꯕ ꯇꯥꯕ ꯑꯗꯨꯗ CI ꯀꯔꯨꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯛꯐꯝꯗ ꯈꯔ ꯑꯣꯟꯕꯒꯨꯝ ꯎꯃꯪ ꯍꯥꯏꯕ ꯀꯗꯥꯏꯗ ꯐꯨꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗ ꯖꯥꯅꯀꯤꯅ ꯄꯨꯄꯥꯔꯥꯗ ꯁꯦꯀꯦꯟ ꯃꯥꯏꯜꯒꯤ ꯃꯅꯥꯛꯇ ꯐꯨꯝꯕꯅꯤ ꯁꯥꯔ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ ꯃꯗꯨ ꯇꯥꯕꯗ CI ꯀꯔꯨꯟ ꯁꯛꯐꯝ ꯈꯔ ꯍꯟꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯍꯥꯠꯂꯤꯕꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯖꯥꯅꯀꯤꯅ ꯌꯥꯝꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯕꯤꯕꯦꯛ ꯀꯧꯏ ꯁꯥꯔ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯤꯗ ꯈꯔ ꯆꯣꯞꯄ ꯃꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯨ ꯑꯣꯏ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯃꯃꯥꯡꯒꯤ ꯐ꯭ꯂꯥꯁꯕꯦꯛꯇ ꯑꯁ꯭ꯋꯤꯟꯒ ꯖꯥꯅꯀꯤꯒ ꯐꯝꯃꯤꯟꯅꯔꯤꯉꯩꯗ ꯇꯨꯡꯗꯒꯤ ꯂꯥꯎꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯕꯤꯕꯦꯛ ꯑꯁꯤ ꯑꯣꯏꯔꯝꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯅꯨꯄꯥ ꯎꯔꯒꯕꯨ ꯀꯩꯗꯧꯕꯒꯤ ꯀꯂꯛꯂꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯅ ꯕꯤꯕꯦꯛꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ
Janakini makha taraduna aswinga mahaka nungsinaraba matungda maki marup Vivekki lamchatta ahomba khara laki. Mamanaba tinnaba oibana makoi punna koiba chatminnabada Vivekna lona Janakigi badumgi photo kaya kaphauki aduga photo sing adu sinaduna mangonda blackmail tawwa horkibani. Mana hanjin blackmail tawwa hemalapadagi mana khangba ngamdraduna jangalda tenda lekminasi haiduna kauraga mahakwa hatolaga jangalda phumjinbani haiduna mahana wari lirame. Waridu tara matungda CI karana aduga hojina nana karigidamak naran nyajaribano haina hangba aduda Janakina aina toribadudi aranbanindra sir. Aranba torobnina aisu phambam thongpa dandi phangba taabani haiduna khumlami. Tanja asida nakanda lelwe constable aduna CI sarda karigumma kara hainingmo ingit tormi adubu CI na constable adu wanakta kausilaga kaino nang haininglibado haina hangrami. Aduda constable aduna CI gi nakonga tumina sir nupi asi mental disorder leibo mali haiduna harami. Maduda CI karana aina na saidagi khalline haiduna matana sonjarami. Mahako mental disorder leibo mali haibadu Janaki su taribani. Munudai CI karana Janaki da onchindana fare aduni nagi details address na chingwa kudimak statement kudimak police officer asida piro. Hojigi oina di nahak chatchiba yaragani haidana Janaki da haire. Police mayam adugi mawong asi Janaki na hairiba kudimak mahaki mental disorder leibadagi tauribani aduna makoina lumna lobidi haibasi Janaki na khanglami aduna mahana hawgalura matung amuk changchilaktuna nangan thajadraga sir aina haliba misa adugi ID ni haidana Vivek hariba nupa adugi ID CI karungi table da thamlame. SI Santos natana CI amusung police ayamba kudibang Janaki na hariba sing adu mental disorder leibadagi panghaida haibani haiduna thawsabiramde adubu SI Santos na di mahana haribasi achumba yarongani haiduna CI sharda haijarame adubu CI na nangjakro ayin thokpa yenglage hairaklame. Aduga hauji round chaliba magi constable sing aduda Vivek hariba nupa asi mangkibra details kudimo inquiry taro haiduna order torame. Round chaliba constable ani aduna su makoida pirigleba address adu makoina lariba jaga aduga nangnei makoina inquiry taraga pau piraglage haiduna khumlame. Hojik Janaki statement police officer sing aduna laurami tanja asida ikang khangaudana police station aduda pawmi mayam ama chanchilakduna hariba siba chumra sar kana halibano haiduna mayam question nabrami. Station aduda Janaki lalaga mahakna mi halure haina confess tawre haibasi kanasu khangmunati adubu karam tawduna pawmi mayam aduna paw khangladuna mahum aduda yomchilaklibono haibadu angakwa ama oirami. Station aduda pawmi mayam yomchilakwa adudagi CI karuna chutholakduna pawmi mayam aduga wari sanarami. Nupi masamana mi halure harga hojik fawa investigation haujiba karigino haibana singba wang kaya matang hangjulaklami. Manuda CI karuna aikoina investigation thengtaba amata leite. Kanagumba amana mi halure harga hektamak investigation tawgadaba nati. Halure mi edu tasengna mangkrabra mangdribra haibana chingba thikatkani. Aikoigisu legal proceeding khara leijari mi edu tasengna mangkre haiba khanglabadi investigation tawba yare adubu haujikmaki oinadi akoi edu confirm tawba ngamdri. Aduga mi halure haiba nupi masa asisu mental disorder khara leiba mali haiduna pawmi sing aduda hairame madu hek taabani station manunga leiba Janaki problem chentholakuna kari haiba sir nanu je haibadu kari aibu angawbani haiba pawmi mayam asigi mawangda aibu angawbani hairisi kari khudam phangbagino haiduna hairame maduda nasai haikiba constable aduna madam nanga chaiba guli adu aigi imana mental disorder leiba matamna chakiba guli aduga chap mane haiduna khumlaklame maduda Janaki ne yamna sauraduna Maki Bektagi guli adu lautolaga karam kandingi lesiron pina haiba BP ki guli asibu mental disorder ki guli oikrabano aibu mayam mamangda angawbani hekta hariba nangmu kanano aichi nang kanano masa khangnabra aise doctor amani ne haiduna maki ID du puthoktuna pawmi mayamda ulami Janaki asengba doctor ni khanglakpa adudagi CI karun matha kara sarami aduga Janaki na pawmi mayam aduda onsiladuna Chumi, aini mafam asida mi haluwi confess to lakpa aduda pakatpadagi BP kara wangkatlakpani aduna aina BP guli asi charubani BP guli asi charubada makoi mayamna aibu angawbani haibire Isagi iranya jaduna lakpa mi amabu angawbo oina ubire aina halu misak adugi phumpham phawba haidoklaba phawbada police mayam asina investigation tawwi muhuta aibu angawbo gumna khanbire hauju phawba makoina investigation amata tawidri haiduna pawbi mayam aduda onchiladuna wakatlami aduga tanja asida round chatkiba police constable sing aduna Hatkre hariba Vivek adui mayumda chattuna hangre mahak mayumda leramde numit humni marini mawangda mahak farmhouse chatkani haiduna chatki aduga mahak ho lawba lakibasi Janaki kawi nupi amanani haiduna set aduda lawrakpa adu pawmi mayamsu loinamak tarami madu taabada Janaki ne yamna sauna CI karuna sir aina nasaina mahakato hatokre hairaba natra maduda CI karuna gari start tau hairaga mafam adu tamna chatkirami breaking news ama laigedore khangmadagi pawmi mayam adusu mafam aduda police na inquiry tawwa chatkiba adu inaduna mayam pundamak laklami
CI Karunchi mayamna hanadagi yamna pamnadaba yamna nushidaba police officer ama oibani aduna mahana luchunglaga police mayam ama chatpa aduga mokhui matungda pawing mayam ama inabadu urubadagi lekai mayamgi miyamnasu kari thoklambunu khangningmadagi matung inaduna laklami jangal adu yauraba matungda mayamsu mafam aduda omchinnaraknami aduga mayamna pawmising aduda kai tawba yaurabagi haina hanglubada pawmi maraktagi nupa amna asigi nupi asina nupa ama hatolaga jangal asida phumjalamne hai adugidamak investigation tawba lakpani haibadagi paw adu amukasu hena santokiduna mi amukasu hena yamna mafam aduda tilaklami Janaki na mamang thanglaga police sing aduna matung inaraduna maang mi phomki haiba jaga adu tamna laklami Kara chalaba matungda makoi mayamgi mamangda ano uma taaduna leibadu urami maduda SI Santosna maki rumal loktokduna ano madubu lokalam madu lokalaba matungda Janakina haiba ano madu mahana hatkiba Viveki haiduna hairami Manudagi SI Santosna adudagi nangna kai tawkraba haiduna hangbadagi Janakina adudagi di aikoina mahabu hatolaga phumjale haiduna kumlangami madu taabada SI Karuna kari aikoina haiba nasadi nang mundatomda hatpani haiba daini Sir, nupa adu wai tantana hatpa ngamma nate maa hatpada aina taba atoppa mishak amasu yauri haiduna hai maduda CI Karuna atoppa mi adudi kanano haiduna hanglakpa aduda Janaki karisu khumna tumina CI Karuna yengru lerami maduda SI Santos nasu Janaki manaka changsilaktuna hayo atoppa mishak adu kanano haiduna hanglami madudagi Janaki na yamna tamna atoppa mishak adudi CI Karuni haiduna hayakle Janaki na mi halu haibagidamak investigation tawba lagliba CI Karunda mahaksu yauna hatpani haijilakpa aduda CI Karuni saubana loikre aduna mahana Janaki da khupana thara aduna nangumana police ta singnaba police ta umaranchige hotnari haibna chingba machin thiduna lauri mayam changduna CI Karunbu khamtole aduga khamtokna Janaki su wangang balalunde sir numin mari suri aina tumma ngamlakribase mit ushange hek tawbaga maki mamit adu hekta urei ahinga amata tumma ngamdre yamna ware haiduna kaptuna hairi adu CI Karundi yamna sauna nachina do adu makhatana hairlabi tharatkani haiduna lauri Pawmi mayam aduga mafam asida omchinduna leiba mayamsing adudi oiragliba thawdokosida angakpa haibadu oiri aduga CI Karunbu yadaba mahakpu nungsidaba miyamna amasing henbana CI Karunbu mihatpani hairakpa aduda apenba thamoi kalak penba amasu yaunari aduga tanja asida mayam maraktagi nupa amana phone tawduna madugi muti CI Karun aduna mi ama halure haine maana mi haluba adu nupi ama laktuna mafam nu taklare hojikti nungaigani haiduna phone du wari sabadu tarami maduda hanadagi sauduna leiba CI Karunna mahaki wari du tabade prabab chansilaktuna mahaki phone adu mullaga langthokirami aduga gala paiduna kari nang haibadubo aina kana halabagi haiduna mangsam nekli hana di mahaksi police oibagi mayamna kut thaba ngamlamdabne adu hojik mahaksi mana laiba mise amago mayamna khanbana nupa adurasu nawalodi haiduna mahakpu intolaklami hojik mafam aduda achauba mo ama haibadu oye CI Karunna hana tawkiba mahaki lujadaba lichatching aduna maram oiraga kariguma tanja ama hek phangbada khunja mayam aduna laman khunghugadabu ngairibane madu khangliba SI Santosnadi mahaki officer CI Karunbu phajinduna themjinaba yamna kanna honarami aduga CI Karundi mangonda maran chajalakpa aduga mayamna mahakpu yamna tina ngangnaba aduda samunbana kai tawgadabu haibadu khanglamde phone da paw pirakpadagi makhatana mafumduda mayam lakpasu leplamde mi masing su asum henkalaklamme aduna SI Santosna CI Karunbu nakanda putoluna sir aina nonda nungaitaba amata leiba nate yengo mayamase kariguma thawdu ama hek thokpada akhoi manga tara khaktani kariguma pamdaba thawdok tholabadi control tawba ngamloi aduna yaragadi gari manungda phambiyu haibadagi CI Karun chu upai letaduna jeep manungda phamlami CI Karun yamna gunda tawba yamna corrupted oiba aduga yamna lujadaba police ama oiraba sungasidi oiragliba situation asina maram oraga karishu tawba ngamlamde malang gari manga tumina phamliba aduda mahak tarasunu haibagi matagumna miyamsing aduna mahaki maramna yamna phattaba singangnaba adu mahak tarabasu tumina aduma leiba tarami CI Karundi gari manungda phamduna leikrabana SI Santosna mayamandra onsilaktuna sir tupi aduna CI Karunga manandra mi hale aduga pumbamchu taklaba fawbada hojik fawba tumina leiriba karigino mafam ase khanglaba evidence leira fawbada hojik fawba investigation chathajiba karigino haiduna hanglame aduga makhatana makogi mi mayam ama laknabasu kouba leplamde oiragliba tanja asida mafam ase thadoktuna chatpasu yaroidori aduga ngahak asum leisilabadi pamdaba thawdoksing tholakpa yai khangwadagi SI Santosna mahaki makha taba officer adu kaushinduna CI Karunbu senana bahayamlaga mahak mob adudagi mapan tholakduna mahaki mathak thongba officer da phone tawduna tholiba thawdoksing adu maramna tamlami aduga CI Karun thi mayam changduna omchinduna thamkre haiduna su hairami paudu hek khangbadagi mahaksu TV on tawduna yenglubada mafamda tholiba thawdo adugi live TV channel da tharopadu urami aduga tanja asimaktadasu SP ila version su paudu khangbadagi phone tawsilakduna puparada tholiba su karino haiduna hanglami Muruda officer aduna service spot da leiba SI Santosu line da leiri aduna mahakpu soi line da hapcharake haraga makhoi hom phone line aduda wari chanarami
ꯃꯗꯨꯗ ꯑꯦꯁ.ꯄꯤ. ꯂꯥꯏꯕꯔꯁꯟꯅ ꯀꯟꯗꯤꯁꯟ ꯍꯧꯖꯤꯛ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗꯨꯗ ꯁꯟꯇꯣꯁꯅ ꯁꯔ ꯃꯐꯝ ꯑꯁꯤꯒꯤ ꯁꯤꯆꯨꯑꯦꯁꯟꯁꯤ ꯌꯥꯝꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯔꯦ ꯄꯤꯁꯐꯨꯜ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯀꯥꯡꯕꯨꯗ ꯁꯤ.ꯑꯥꯏ. ꯀꯔꯨꯅ ꯂꯨꯆꯤꯡꯗꯨꯅ ꯐꯨꯔꯨꯕꯗꯨꯒꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯔꯤ ꯑꯗꯨꯒ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯍꯦꯛꯇ ꯃꯈꯣꯏ ꯚꯥꯏꯑꯣꯂꯦꯟ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯌꯔ ꯑꯣꯐꯤꯁꯔ ꯑꯃ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯁꯔ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯦꯗꯤꯁꯅꯦꯜ ꯐꯣꯔꯁꯁꯨ ꯊꯥꯕꯤꯔꯛꯎ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯑꯦꯁ.ꯄꯤ. ꯂꯥꯏꯕꯔꯁꯟꯅ ꯑꯗꯨꯗꯤ ꯁꯨꯝꯅ ꯇꯧꯔꯣ ꯁꯤ.ꯑꯥꯏ. ꯑꯗꯨ ꯃꯌꯥꯝꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯃꯨ ꯑꯗꯨꯒ ꯄꯕ꯭ꯂꯤꯛꯇ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯄ꯭ꯔꯣꯚꯣꯛ ꯇꯧꯒꯅꯨ ꯈꯟꯅꯕ ꯍꯧꯔꯨꯒꯅꯨ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯌꯧꯔꯛꯂꯒꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯑꯥꯔ.ꯗꯤ.ꯑꯣ.ꯗꯁꯨ ꯄꯥꯎ ꯄꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯇꯧꯊꯣꯛꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯍꯧꯅꯕ ꯁꯤꯜꯂꯨ ꯑꯩ ꯈꯨꯗꯛꯇ ꯌꯧꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯦꯁ.ꯄꯤ. ꯂꯥꯏꯕꯔꯁꯟꯁꯨ ꯁ꯭ꯄꯣꯠ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯥꯅ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯦꯁ.ꯄꯤ. ꯂꯥꯏꯕꯔꯁꯟꯅ ꯅꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯗ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯔ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯄ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯈꯣꯏꯅ ꯎꯃꯪ ꯀꯣꯛꯊꯣꯛꯄꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯟ ꯂꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯂꯩꯇꯦ ꯁꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯦꯁ.ꯄꯤ. ꯂꯥꯏꯕꯔꯁꯟꯁꯨ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯗꯁꯨ ꯂꯥꯏꯚ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯅ ꯑꯁ꯭ꯋꯤꯟꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯖꯥꯅꯀꯤ ꯌꯥꯎꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨ ꯇꯧꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯖꯤꯞ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯁꯤ.ꯑꯥꯏ. ꯀꯔꯨꯟ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯌꯥꯝꯅ ꯌꯥꯝꯅ ꯂꯥꯎꯁꯤꯟꯗꯨꯅ ꯅꯣꯛꯅꯕꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯀ ꯑꯣꯏꯔꯝꯂꯕꯗꯤ ꯃꯁꯤꯒꯤ ꯑꯃꯨꯖꯥꯎꯁꯦ ꯇꯞ ꯇꯥꯏꯅ ꯐꯨꯊꯔꯒ ꯀꯣꯝ ꯑꯁꯤ ꯃꯈꯨꯠꯃꯛꯒ ꯇꯧꯊꯣꯛꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝꯁꯤꯡꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯕꯁꯨ ꯁꯤ.ꯑꯥꯏ. ꯀꯔꯨꯟ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯖꯤꯞ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯎ ꯄꯤꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯐꯣꯟ ꯄꯥꯏꯔꯛꯂꯝꯗꯦ ꯑꯗꯨꯒ ꯑꯦꯁ.ꯑꯥꯏ. ꯁꯟꯇꯣꯁꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯔꯥꯖꯥ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯀꯧꯊꯣꯛꯂꯗꯨꯅ ꯃꯐꯝ ꯑꯁꯤ ꯇꯧꯊꯣꯛꯅꯅꯕ ꯃꯤ ꯑꯅꯤ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯅꯪꯅ ꯁꯤꯟꯕꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯔꯥꯖꯥꯅ ꯁꯔ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯄꯣꯠꯅꯤ ꯑꯩ ꯀꯧꯒꯦ ꯍꯥꯏꯔꯒ ꯐꯣꯟ ꯇꯧꯗꯨꯅ ꯃꯤ ꯀꯧꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯖꯥꯅꯀꯤꯅ ꯇꯥꯛꯂꯤꯕ ꯕꯤꯕꯦꯛꯀꯤ ꯑꯁꯤꯕ ꯃꯁꯥ ꯐꯨꯝꯈꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯆꯪꯁꯤꯟꯅꯕ ꯑꯣꯝꯁꯤꯟꯅꯕ ꯍꯣꯠꯅꯕꯗꯨꯗ ꯁꯟꯇꯣꯁꯅ ꯁꯥꯎꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯆꯪꯕ ꯌꯥꯔꯣꯏ ꯅꯈꯣꯏꯅ ꯆꯪꯗꯨꯅ ꯏꯟꯚꯤꯇꯦꯁꯟ ꯃꯥꯡꯍꯜꯂꯕꯗꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯦꯁ ꯄꯥꯟꯁꯤꯟꯗꯨꯅ ꯖꯦꯜ ꯃꯅꯨꯡꯗ ꯊꯝꯒꯅꯤ ꯃꯍꯥꯛꯅ ꯃꯤ ꯑꯃꯃꯝꯇ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪ ꯖꯦꯜ ꯆꯠꯅꯤꯡꯕ꯭ꯔꯥ ꯅꯪ ꯆꯪꯒꯦ ꯍꯥꯏꯕ꯭ꯔꯥ ꯀꯅꯥꯃꯠꯇ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯞ ꯇꯧꯕꯗꯒꯤ ꯃꯌꯥꯝꯗꯨ ꯈꯔꯗꯤ ꯐꯔꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯔꯥꯖꯤꯞ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯁꯔ ꯑꯩꯈꯣꯏ ꯏꯟꯚꯤꯇꯦꯁꯟ ꯃꯥꯡꯍꯟꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯑꯦꯀ꯭ꯌꯨꯁꯁꯨ ꯅꯠꯇꯦ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏ ꯄꯨꯂꯤꯁ ꯃꯁꯦꯟ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯅꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯑꯗꯨꯝ ꯁꯥꯎꯖꯤꯜꯂꯛꯂꯝꯃꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯑꯦꯁ.ꯄꯤ. ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯖꯤꯞ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯁꯨ ꯊꯣꯛꯂꯛꯇꯨꯅ ꯁꯦꯂꯨꯠ ꯇꯧꯔꯝꯃꯤ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡ ꯀꯥꯡꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗꯨꯗ ꯑꯦꯁ.ꯄꯤ. ꯂꯥꯏꯕꯔꯁꯟꯅ ꯑꯦꯁ.ꯑꯥꯏ. ꯁꯟꯇꯣꯁꯇ ꯑꯣꯟꯁꯤꯜꯂꯗꯨꯅ ꯀꯩꯅꯣ ꯁꯟꯇꯣꯁ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯍꯥꯛꯁꯤ ꯅꯪꯒꯤ ꯁꯦꯅꯤꯌꯔꯅꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯍꯜꯂꯕꯁꯨ ꯑꯦ.ꯁꯤ. ꯐꯥꯎꯕꯗꯤ ꯊꯥꯕꯤꯕ ꯌꯥꯏꯅ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯕꯒꯨꯝ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯁꯔ ꯃꯗꯨꯒꯤ ꯀ꯭ꯋꯥꯛꯇꯨꯗꯤ ꯗꯁꯥ ꯇꯥꯔꯒꯗꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ ꯃꯌꯥꯝꯅ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯅ ꯀ꯭ꯋꯥꯛ ꯍꯥꯏꯅ ꯀꯧꯕ ꯑꯗꯨꯗ ꯑꯦꯁ.ꯄꯤ.ꯁꯨ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯦꯁ.ꯑꯥꯏ. ꯀꯔꯨꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯃꯅꯕꯨ ꯍꯥꯏꯔꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯂꯣꯏꯅ ꯊꯥꯖꯔꯒꯦ ꯍꯥꯏꯅ ꯂꯩꯔꯕꯅꯤ ꯅꯠꯇ꯭ꯔ ꯀꯔꯨꯟ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯁꯨ ꯃꯥꯅꯤ ꯁꯥꯔ ꯍꯥꯏꯗꯨꯅ ꯅꯣꯝꯗꯨꯅ ꯈꯨꯝꯂꯝꯃꯤ ꯃꯗꯨꯗꯒꯤ ꯑꯦꯁ.ꯄꯤ.ꯅ ꯖꯥꯅꯀꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯗꯨꯅ ꯃꯥꯒꯤ ꯐꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯐꯨꯝꯖꯤꯜꯂꯦ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯦꯁ.ꯄꯤ. ꯁꯥꯔ ꯑꯗꯨꯅ ꯖꯥꯅꯀꯤꯗ ꯃꯥꯒꯤ ꯐꯣꯟꯗ ꯌꯦꯡꯍꯜꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯑꯦꯁ.ꯄꯤ. ꯑꯗꯨꯅ ꯖꯥꯅꯀꯤꯗ ꯍꯪꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯖꯥꯅꯀꯤꯅ ꯍꯣꯏ ꯁꯥꯔ ꯃꯐꯝ ꯑꯁꯤꯗꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯦꯁ.ꯄꯤ.ꯅ ꯃꯐꯝ ꯑꯗꯨ ꯇꯧꯊꯣꯛꯄ ꯍꯧꯅꯅꯕ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ ꯑꯗꯨꯅ ꯔꯥꯖꯨꯅ ꯀꯧꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯧꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯔ ꯇꯧꯊꯔꯕ ꯃꯇꯨꯡꯗ ꯀꯣꯝ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯄꯨꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯖꯥꯅꯀꯤꯅ ꯍꯥꯠꯈꯤ ꯍꯥꯏꯕ ꯕꯤꯕꯦꯛ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯍꯜ ꯈꯔ ꯑꯣꯏꯔꯕ ꯄꯥꯁꯇꯔ ꯑꯃ ꯑꯣꯏꯔꯝꯈꯤ ꯄꯥꯁꯇꯔ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯊꯛꯇ ꯍꯦꯛ ꯄꯨꯈꯠꯂꯛꯄ ꯑꯗꯨꯗ ꯖꯥꯅꯀꯤꯅ ꯌꯥꯝꯅ ꯈꯥꯅ ꯁꯤ.ꯑꯥꯏ. ꯀꯔꯟꯗ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯁꯤ.ꯑꯥꯏ. ꯀꯔꯟꯗꯤ ꯃꯁꯥ ꯄꯨꯝꯕ ꯄꯥꯈꯠꯄꯅ ꯍꯨꯃꯥꯡ ꯆꯣꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯦꯁ.ꯄꯤ. ꯌꯥꯎꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯖꯥꯅꯀꯤꯅ ꯍꯥꯠꯈꯤꯕ ꯕꯤꯕꯦꯛ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯊꯣꯛꯂꯨꯔꯒ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗꯕ ꯄꯥꯁꯇꯔ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯔꯝꯈꯤꯕꯅꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯦꯛ ꯐꯪꯕꯗꯒꯤ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯅ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯌꯦꯡꯁꯤꯟꯕ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗꯒꯤ ꯑꯦꯁ.ꯑꯥꯏ. ꯁꯟꯇꯣꯁꯅ ꯁꯔ ꯍꯛꯆꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯀꯦꯁ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯑꯗꯨ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯑꯦꯁ.ꯄꯤ.ꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯈꯨꯗꯛꯇ ꯀꯟꯐꯥꯔꯝ ꯇꯧꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯦꯁ.ꯑꯥꯏ. ꯁꯟꯇꯣꯁꯅ ꯑꯃꯨꯛ ꯁ꯭ꯇꯦꯁꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕ ꯄꯥꯁꯇꯔ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁꯇꯨ ꯋꯥꯆꯞꯇ ꯊꯥꯔꯛꯅꯕ ꯍꯥꯏꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯦꯛ ꯊꯦꯡꯅꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯂꯥꯡꯈꯠꯂꯛꯂꯝꯃꯤ ꯃꯣꯞ ꯑꯃ ꯁꯥꯒꯠꯂꯛꯀꯗꯧꯅ ꯇꯧꯔꯝꯃꯤ ꯕꯤꯕꯦꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯨꯝꯈꯤ ꯍꯥꯏꯗꯨꯅ ꯊꯤꯔꯨꯔꯒ ꯄꯥꯁꯇꯔ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕꯗꯨꯒꯤ ꯃꯌꯥꯝ ꯉꯛꯅꯅꯤꯡꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯀꯣꯝ ꯑꯗꯨꯃꯛꯇꯗ ꯀꯣꯝ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯅꯤ ꯑꯗꯨꯅ ꯁꯔ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯒꯁꯨ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯒꯁꯨ ꯄꯨꯈꯠꯂꯛꯂꯝꯃꯤ
Madu ubada mafam aduda leiramna miyam SP yauna ngakpana thenkre aduga hantak pukhalali bhaksang asidi asungi hakchangni mazagi asiba hakchang adu ko madudagi pukhalakpa adu ubada mama mapa animak yama thamoi shona kapcharame hena ngaglibadi asungi masa hek phangbagi tanja aduda CI karunda phone amu lakon kanana torolibo phone haibadu khangnaba mangna phone adu loktoktuna yengningaida yamna thajadaba mongda pastor aduga asungi hakchang phangkiba ko madudagi CI karun masamaki smartwatch adu thangkalapadu urami aduga mage phone call adusu smartwatch aduda lakpadu mayamna urami hanadagi mata saduna leiba CI karun mage smartwatch adu mi asiba pumbam adugi kom adudagi loktorokpa aduda amukke hena mata sabadu haibadu oiri aduga mapum adu tidanyo miyam adusu lakna phanaba ngamdaw mongda irang sagalaklame aduga Janaki di magi thawaidi hena nungsijariba magi boyfriend Aswini asibak chang adu thangkalapadu ubada mapi tana kaplamnabaga ngahaki mutungda mak lektharaklame magi matawdu da magi nakanda leliba rupi constable ani dura maku ngakapirame aduga maku adudagi puduna chakkirame mahum aduda tholiba thodok khudimaksu TV news ta thadorame aduna haiba thodok si lebak pungjaw thinba hot topic ama haibadu oire tanja sida mahum adu leiba media person amana Rajiv hariba nupa aduda case tigat pa lalaga case segaliba police masamang na accuse oirambasida kari phawbibage haina hanglami madada mana yamna sauna hare police ase khwaidi corrupted oiba khwaidi phata police mana soina tobo oirangani narang su mahangna mayam protest awaduda factory impudi paisa charaga akhoi mayam bu mahangna phutan kebani haiduna CI karunda maran chizalaglami aduga Rajibna luchingduna mahum adu leiba mayam adu pulak khomjinduna CI karun manan leiba police dandi PO haiduna kholaw kan lawba horoglami mayamna lawribadu CI karun gi manakungda singyangna yalakpago miyangyang lawna tarame adu mahang karisu tawba ngamdaba haibadu oiri oiraliba condition asi control tawba yamna warakado mong ubadagi SP na mafam adudagi yari makai thuna chatkinaba makogi process adu yamna thuna loishalu haiduna instruction pirame aduga ahendo forcing azu ready thawna tamo tawadabu madu mingona sokna nabade aikoi sagi protection oinanabani mingonda kai ubamada sonba yaroi haiduna maana yamna akanba instruction pirame aduga SP masabona mayamda wangangna nama thoke tawwaduda SI Santosh sir yargadi mayam marka topiganu makoi kara punchilaga irang sakadawagi tawduna leire haiduna hairami adubu SP na momon tawraga mayam punba matamda karisu tawba ngamle matanda tumina kan mikatana okan phajaba puthorakadawani hairamlaga mayamda wangang mathoraklame adu mana wangange tawwaduda mayamda langunbagi irang tawunbagi kanasu taramde madagi SP na saroladra mage revolver tu loktoktuna nongtangta onkatuna blank fire tawrame noi makolu taban mayamadu ngaktumina kiwoi karibu leirame aduga mana yamna sauna aina haribase amukta tako mahum asida akoina aranba karisu tawkide ai khangi ngarangi thodokta police ke asoiba aranma khara leikare adu ngarangi thodo aduga nasiga mari kari amata leinade maral leiba mi adudi masana dandi phangba tabare adugi damang ai mahum asida lagribane kanagumba amana aranma thabak tawkhraga aikoi loina mullana khangano aigumba nungtigi lai kharumla misa amana bu oidaba ngangadra haiduna wangna mangsamda chiriba maladu putoktuna mayamda ulappe SP ge dum wangangalda mayamdu khara ingthana bagum tawrami aduga SP na Rajipu maki manata kaushiladuna nangna sai CI karuna paisa saduna khoibu phutan bani haibudu asunda pangai da haibra nataga nangi nakta evidence proof leibra haiduna hanglame baduda Rajibna sir proof ti leite adu bai mana solution tawrongani haibai thajai haiduna hairami baduda SP na momon tawraga nangni mi khomjanba mobilize tawba yamna hai kari dama political party yaudibano haiduna hanglame badu tabda Rajib tu khara chawtokchana momon tawrame adu SP na mo nangi adu makadar du bhoda sinaruso engondi tawrakano maramde ai tangibu mayam asi wo yamna laina control tawba ngamba mission hairame aduga tanja asimukta forensic team gi sumahogi thabak loire hairakpadagi asiba sangsing adu postmortem gi damak thakinaba sem charame aduga makoi su mahum adudagi chatkinaba honarame adu SI Santosh ni sir rupi aduna haiba chang adudi akoina phangba ngamdri karam tawsi harami maduda SP na asuk sawu jangal asida akoina karaida thiru gadoribano wantagi wanu pi adu amu hana gyan lakechano aduga asungi mama basu hojik yauna mathoi nungairam kiroi makoina kara ingtharak law matamda makoi gi su statement lawdangni hairamlaga makoi mapum madudagi tholagri chana forensic team binu pa aduna SP the sir misi asi maksam da kariguma akanba posa muna lakshilaga hatbani nahaiba misaga sidi hatringai da kara thina phukiba sumale aduga magi phurit amasong masada tariba daksing asi yengluragadi mabu sidringaida number 9 gi thau tereba khom da kaukibagi mami tari haiduna SP da report pirame aduga khom ki mami adu yenglurabadi killer adugi oina thangba khom ki kugada asokpa atatpa kaiba kharasu leibo mali sir haiduna sumaka tarame khom ki wari du hek yorupada SI Santosh na karigum makra haining bodu SP na khanglame na kai torwe Santosh haiduna hangla
ꯃꯗꯨꯗ ꯁꯟꯇꯣꯁꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯁ꯭ꯇꯦꯁꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯐ꯭ꯂꯥꯁꯕꯦꯛ ꯑꯣꯏꯅ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯁꯦꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯑꯦꯁꯥꯏ ꯁꯟꯇꯣꯁꯅ ꯀꯔꯤ ꯇꯧꯔꯕꯒꯤ ꯍꯪꯂꯨꯕꯅꯤ꯫ ꯃꯗꯨꯗ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯁꯥꯔ, ꯑꯩ ꯁꯤ.ꯑꯥꯏ. ꯁꯥꯔ ꯃꯌꯨꯝꯗ ꯊꯤꯟꯕ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯁꯥꯏꯂꯦꯟꯁꯔ ꯑꯁꯤ ꯍꯤꯠ ꯁꯤꯜ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯔꯒꯤ ꯈꯣꯡꯒꯤ ꯈꯨꯒꯥ ꯑꯗꯨ ꯂꯣꯏꯅ ꯁꯧꯗꯣꯛꯈ꯭ꯔꯦ꯫ ꯑꯩꯗꯤ ꯁꯥꯔꯅ ꯆꯩꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯗꯥꯎ ꯌꯥꯏ ꯁꯥꯔ, ꯆꯩꯕꯤꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯛꯈꯤꯕ ꯑꯗꯨ ꯁꯟꯇꯣꯁꯅ ꯑꯦꯁꯄꯤꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯁꯟꯇꯣꯁꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯦꯁꯄꯤ ꯀꯔꯤꯁꯨ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯗꯨꯅ ꯑꯦꯁꯄꯤꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯀꯟꯗꯤꯁꯟ ꯑꯗꯨ ꯀꯔꯝꯅ ꯇꯧꯔꯕꯒꯦ, ꯉꯁꯥꯏ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯅ ꯇꯧꯔꯛꯄ ꯐꯣꯟ ꯑꯗꯨꯗꯤ ꯃꯍꯥꯛ ꯃꯤꯇꯤꯡ ꯇꯧꯔꯤꯉꯩꯗ ꯄꯥꯏꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯅ ꯐꯣꯟ ꯇꯧꯈꯤꯕ ꯑꯗꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯁꯤꯗ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨꯗ ꯑꯦꯁꯄꯤꯅ ꯁꯥꯔ, ꯀꯔꯤꯁꯨ ꯂꯩꯕ ꯋꯥꯐꯝ ꯅꯠꯇꯦꯗ, ꯅꯨꯄꯤ ꯑꯗꯨꯅ ꯃꯦꯗꯤꯌꯥ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯅ ꯄꯨꯟꯅ ꯍꯥꯠꯃꯤꯟꯅꯕꯅꯤ ꯍꯦꯛ ꯍꯥꯏꯕꯗꯨꯗ ꯃꯌꯥꯝꯁꯨ ꯍꯦꯛ ꯍꯥꯏꯞ ꯁꯥꯒꯠꯇꯨꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯦꯁꯤꯁꯇꯦꯟꯠ ꯑꯗꯨꯅ ꯃꯤꯅꯤꯁꯇꯔꯒ ꯑꯩꯒꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯇ꯭ꯔꯥꯏꯕꯦꯜ ꯇꯧꯔꯤꯕꯅꯤꯅ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯂꯔꯣꯏ, ꯑꯗꯨꯒ ꯁꯤ.ꯑꯥꯏ. ꯀꯔꯨꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯗꯨꯅ ꯅꯪꯅ ꯐꯅꯕ ꯈꯔ ꯁꯤꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯦꯁꯄꯤꯅ ꯁꯥꯔ, ꯀꯔꯤꯁꯨ ꯃꯊꯥ ꯁꯥꯕꯤꯒꯅꯨ, ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯖꯔꯒꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯦꯁꯄꯤꯅ ꯁꯟꯇꯣꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯁꯤ.ꯑꯥꯏ. ꯀꯔꯨꯟ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯒꯅꯨ, ꯃꯉꯣꯟꯗꯒꯤ ꯐꯣꯟ ꯂꯧꯁꯤꯜꯂꯣ, ꯑꯗꯨꯒ ꯃꯉꯣꯟꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯄꯥꯎ ꯐꯥꯎꯅꯍꯟꯒꯅꯨ꯫ ꯑꯦꯀ꯭ꯌꯨꯁ ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯕꯅꯤꯅ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯁꯦꯝꯗꯣꯛꯈꯤꯕ ꯌꯥꯏ, ꯑꯗꯨꯅ ꯅꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯒꯤ ꯃꯌꯨꯝꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕ ꯑꯦꯁꯄꯤꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯦꯁꯄꯤꯅ ꯁꯟꯇꯣꯁꯀ ꯂꯣꯏꯅꯅ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯝꯃꯤ, ꯀꯔꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯂꯝ ꯐꯪꯕꯒꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯁꯟꯇꯣꯁꯁꯨ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯒꯤ ꯃꯌꯨꯝꯗ ꯀꯔꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯕ ꯄꯣꯠꯂꯝ ꯂꯩꯕꯒꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯐꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯦꯁꯄꯤ ꯏꯂꯥꯕꯟꯁꯟꯅꯗꯤ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯑꯆꯧꯕ ꯏꯚꯤꯗꯦꯟꯁ ꯑꯃꯗꯤ ꯐꯪꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯠꯊꯣꯛꯇꯦ꯫ ꯑꯗꯨꯒ ꯑꯦꯁꯄꯤꯅ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯗꯨꯅ ꯊꯝꯕꯤꯕꯒꯤ ꯃꯑꯣꯡꯁꯨ ꯎꯕ ꯐꯪꯉꯤ꯫ ꯑꯁꯨꯝꯅ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯒꯤ ꯃꯌꯨꯝ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯑꯦꯁꯄꯤ ꯑꯃꯁꯨꯡ ꯑꯦꯁ.ꯑꯥꯏ. ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯛꯄ, ꯑꯗꯨꯒ ꯀꯦꯁ ꯑꯗꯨ ꯀꯦꯔꯂꯥ ꯄꯨꯂꯤꯁꯀꯤ ꯏꯃꯦꯖ ꯁꯣꯛꯍꯟꯗꯅ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕꯒꯤ ꯑꯀꯟꯕ ꯄ꯭ꯔꯦꯁꯔꯁꯨ ꯄꯤꯔꯛꯄ ꯂꯦꯞꯂꯝꯗꯦ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯑꯦꯁ.ꯑꯥꯏ. ꯁꯟꯇꯣꯁꯇ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯐꯣꯟ ꯂꯥꯛꯂꯝꯃꯤ꯫ ꯐꯣꯟ ꯑꯗꯨꯅ ꯁ꯭ꯄꯣꯠꯇ ꯑꯗꯨꯃꯛ ꯋꯥꯟꯊꯈꯤꯕ ꯖꯥꯅꯀꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ, ꯗꯤꯁꯆꯥꯔꯖ ꯇꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗꯒꯤ ꯑꯦꯁꯄꯤꯅ ꯁꯟꯇꯣꯁꯇ ꯖꯥꯅꯀꯤꯒ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯒ ꯏꯟꯗꯨꯀꯦꯗ ꯂꯩꯕ ꯄꯨꯂꯤꯁ ꯀ꯭ꯂꯕꯇ ꯄꯨꯗꯨꯅ ꯂꯥꯛꯎ, ꯃꯈꯣꯏ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯦꯁꯄꯤꯒꯤ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯥꯅꯀꯤ ꯑꯃꯁꯨꯡ ꯁꯤ.ꯑꯥꯏ. ꯀꯔꯨꯟ ꯏꯟꯗꯨꯀꯦꯒꯤ ꯄꯨꯂꯤꯁ ꯀ꯭ꯂꯕꯇ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯒꯤ ꯀꯦꯁ ꯑꯁꯤ ꯌꯥꯝꯅ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯀꯦꯁ ꯑꯃ ꯑꯣꯏꯕꯅ ꯇꯧꯔꯤꯕ ꯁ꯭ꯇꯦꯞ ꯈꯨꯗꯤꯡꯃꯛ ꯅ꯭ꯌꯨꯁ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ, ꯑꯗꯨꯅ ꯃꯈꯣꯏꯅ ꯄ꯭ꯔꯦꯁ ꯀ꯭ꯂꯕ ꯌꯧꯔꯛꯄꯒꯤ ꯄꯥꯎ ꯑꯗꯨ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁꯠ ꯇꯧꯗꯨꯅ ꯇꯤꯚꯤ ꯆꯦꯅꯦꯜ ꯀꯌꯥꯗꯁꯨ ꯎꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕ ꯑꯦꯁꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯔꯥꯜ ꯂꯩꯔꯦ ꯈꯪꯂꯕ ꯁꯤ.ꯑꯥꯏ. ꯀꯔꯨꯟ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ, ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯐꯥꯔꯝꯂꯒꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯦꯁꯄꯤꯅ ꯌꯥꯝꯅ ꯏꯪꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯗꯤꯂꯦ ꯇꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯀꯔꯤꯃꯠꯇ ꯂꯩꯇꯦ, ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯃꯇꯤꯛ ꯆꯥꯕ ꯏꯚꯤꯗꯦꯟꯁ ꯐꯪꯗꯕꯅ ꯃꯍꯥꯛꯄꯨ ꯃꯇꯝ ꯈꯔ ꯊꯦꯡꯊꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏ ꯍꯥꯏꯕꯒꯤ ꯁ꯭ꯄꯦꯁꯦꯜ ꯇ꯭ꯔꯤꯠꯃꯦꯟꯠ ꯇꯧꯕꯁꯨ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯗꯨ ꯇꯥꯕꯗ ꯄꯥꯎꯃꯤ ꯅꯨꯄꯤꯗꯨꯅ ꯑꯁꯤꯕꯨ ꯍꯛꯆꯥꯡꯒꯤ ꯃꯅꯥꯛꯇ ꯃꯁꯥꯃꯛꯀꯤ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯐꯪꯕ ꯑꯁꯤꯕꯨ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯁꯥꯔ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯦꯁꯄꯤꯅ ꯋꯥꯍꯪ ꯑꯗꯨ ꯈꯔ ꯊꯩꯗꯣꯛꯂꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯍꯥꯠ ꯑꯁꯤ ꯀꯔꯤꯒꯤ ꯆꯠꯊꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗꯦ, ꯑꯗꯨꯅ ꯃꯈꯣꯏꯗ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯐꯖꯅ ꯇꯧꯗ꯭ꯔꯤꯕ ꯃꯈꯩ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯆꯠꯊꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯂꯣꯏꯔꯕꯗꯤ ꯁꯤ.ꯑꯥꯏ. ꯀꯔꯨꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯔꯒꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯦꯁꯄꯤꯅ ꯁꯤ.ꯑꯥꯏ. ꯀꯔꯨꯟ ꯐꯥꯕ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯅ ꯃꯔꯥꯜ ꯂꯩꯔꯝꯂꯕ ꯈꯛꯇꯗ ꯐꯥꯒꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯄ꯭ꯔꯦꯁ ꯀ꯭ꯂꯕ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯀꯦꯁ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯨꯞꯅ ꯄꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯑꯦꯁ.ꯑꯥꯏ. ꯁꯟꯇꯣꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯇꯧꯔꯨꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃꯗꯤ ꯑꯁ꯭ꯋꯤꯟꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯔꯤꯄꯣꯔꯠꯅꯆꯤꯡꯕ ꯑꯦꯁꯄꯤꯗ ꯁꯕꯃꯤꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯁꯔ, ꯑꯁ꯭ꯋꯤꯟꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁ꯭ꯋꯤꯟꯒ ꯖꯥꯅꯀꯤꯒ ꯑꯁꯤ ꯂꯤꯚ ꯏꯟ ꯔꯤꯂꯦꯁꯟꯗ ꯂꯩꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯀꯔꯤ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯄꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏꯁꯨ ꯈꯪꯗꯦ, ꯑꯗꯨꯒ ꯁꯤ.ꯑꯥꯏ. ꯁꯥꯔꯅ ꯃꯤ ꯐꯨꯝꯐꯝ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯁꯤ ꯆꯨꯝꯃꯤ ꯁꯔ, ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯄꯨꯡ 9:45ꯗ ꯖꯥꯅꯀꯤꯒ ꯑꯦꯁ.ꯑꯥꯏ. ꯁꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯍꯥꯏꯕꯗꯨꯁꯨ ꯑꯦꯁ.ꯑꯥꯏ. ꯁꯥꯔꯒꯤ ꯐꯣꯟ ꯔꯦꯀꯣꯔꯗꯇꯒꯤ ꯂꯣꯏꯅ ꯆꯨꯝꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯤꯔꯝꯂꯤꯕ ꯄꯥꯁꯇꯔ ꯑꯗꯨꯅꯁꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯁꯤ.ꯑꯥꯏ. ꯁꯥꯔꯗ ꯐꯣꯟ 3 ꯇꯧꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯅꯨꯄꯤꯗꯨꯅ ꯍꯥꯠꯈꯤ ꯍꯥꯏꯕ ꯕꯤꯕꯦꯛꯀꯤ ꯐꯣꯟ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯐꯨꯝꯃꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗꯒꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈꯤꯕꯅꯤ ꯁꯥꯔ ꯍꯥꯏꯗꯨꯅ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯑꯦꯁ.ꯑꯥꯏ. ꯁꯟꯇꯣꯁꯅ ꯉꯁꯥꯏꯗꯒꯤ ꯇꯝꯂꯤꯕ ꯄꯥꯎ ꯈꯨꯠꯇꯝ ꯑꯁꯤ ꯌꯦꯡꯂꯨꯔꯕꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯑꯁꯦꯡꯕ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯃꯥꯜꯂꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯤ.ꯑꯥꯏ. ꯀꯔꯨꯟ ꯑꯁꯤꯅ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛꯇꯤ ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯦꯁꯄꯤꯅ ꯉꯥꯏꯈꯣꯅꯦ, ꯁꯤ.ꯑꯥꯏ. ꯀꯔꯨꯟ ꯑꯁꯤꯅ ꯐꯅ ꯌꯥꯝꯅ ꯂꯥꯜꯂꯝꯂꯕꯁꯨ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯨꯝꯕ ꯄꯨꯂꯤꯁꯅꯤ, ꯅꯪꯕꯨ ꯃꯥꯕꯨ ꯀꯟꯅꯤꯡꯕ ꯐꯥꯎꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯦꯁ.ꯑꯥꯏ. ꯁꯟꯇꯣꯁꯀꯤ ꯁꯛꯐꯝ ꯑꯗꯨ ꯈꯔ ꯍꯟꯖꯤꯟꯈꯤ꯫ ꯃꯍꯥꯛꯇꯤ ꯑꯦꯁꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯕ ꯃꯥꯟꯗꯦ꯫ ꯁꯤ.ꯑꯥꯏ.ꯅ ꯃꯔꯥꯜ ꯂꯩꯔꯕꯗꯤ ꯃꯍꯥꯛꯁꯨ ꯗꯟꯗꯤ ꯐꯪꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯟꯕ ꯃꯤꯗꯥꯅꯤ꯫
ꯑꯁꯣꯝꯗꯅ ꯀꯁꯇꯗꯤꯗ ꯁꯤꯑꯥꯏ ꯀꯔꯨꯟꯕꯨ ꯊꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯁꯪꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯔ ꯅꯪꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯨ ꯍꯣꯡꯗꯣꯛꯄꯤꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯌꯨꯅꯤꯐꯣꯔꯝ ꯍꯣꯡꯗꯣꯛꯅꯕ ꯐꯤꯔꯣꯜꯁꯤꯡ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯤꯑꯥꯏ ꯀꯔꯨꯟꯗꯤ ꯌꯨꯅꯤꯐꯣꯔꯝ ꯍꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯖꯨꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯨꯅꯤꯌꯔ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯁꯔ ꯑꯩꯒꯤꯗꯤ ꯌꯨꯝꯒꯤꯁꯨ ꯒꯥꯔꯤꯒꯤꯁꯨ ꯏꯃꯥꯏ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯩꯕꯨ ꯆꯥꯟꯕꯤꯗꯨꯅ ꯊꯕꯛꯇꯗꯤ ꯊꯥꯗꯠꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯐꯣꯟ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯛꯇ꯭ꯔꯤ ꯑꯗꯨꯅ ꯁꯤꯑꯥꯏ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯄꯤꯔꯛꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯄ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯑꯦꯁꯄꯤꯅ ꯖꯥꯅꯀꯤꯒꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯍꯧꯔꯝꯃꯤ ꯖꯥꯅꯀꯤ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤ ꯅꯪ ꯅꯁꯥꯕꯨ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯖꯦꯜ ꯃꯅꯨꯡꯗ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯥꯎꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯣꯔꯊꯣ-ꯁꯔꯖꯟ ꯑꯣꯏꯔꯤꯕ ꯗꯥꯛꯇꯔ ꯑꯃꯅ ꯑꯁꯤꯒꯨꯝꯅ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯕꯤꯕꯦꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯖꯥꯅꯀꯤꯅ ꯌꯥꯝꯅ ꯇꯞꯅ ꯁꯔ ꯑꯩꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯂꯒ ꯐꯨꯝꯖꯤꯟꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯑꯦꯁꯄꯤꯅ ꯅꯕꯥꯅꯤ ꯆꯪꯗꯨꯅ ꯍꯥꯠꯃꯤꯟꯅꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯖꯥꯅꯀꯤ ꯋꯥ ꯊꯩꯗꯣꯛꯂꯗꯨꯅ ꯅꯠꯇꯦ ꯁꯔ ꯏꯕꯥꯅꯤꯅ ꯍꯥꯠꯃꯤꯟꯅꯕ ꯅꯠꯇꯦ ꯁꯤꯑꯥꯏ ꯁꯔ ꯃꯊꯟꯇꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯟꯖꯅꯅꯕ ꯋꯥ ꯊꯩꯗꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯑꯦꯁꯄꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯁꯤꯑꯥꯏꯅ ꯅꯪꯒꯤꯗꯃꯛ ꯃꯤ ꯍꯥꯠꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯖꯥꯅꯀꯤꯅ ꯁꯔ ꯃꯗꯨꯒꯤ ꯋꯥꯍꯪꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯪꯕꯤꯒꯗꯕ ꯅꯠꯇꯦ ꯁꯤꯑꯥꯏ ꯁꯔ ꯃꯁꯥꯃꯛꯇ ꯍꯪꯕꯤꯌꯨ ꯃꯥꯅ ꯄꯥꯎꯈꯨꯝ ꯂꯣꯏꯅ ꯄꯤꯖꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯗꯔ ꯇꯧꯗꯨꯅ ꯈꯨꯝꯂꯛꯂꯝꯗꯦ ꯑꯦꯁꯄꯤꯅꯁꯨ ꯖꯥꯅꯀꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯕꯥꯅꯤꯅ ꯍꯥꯠꯈꯤꯕ ꯕꯤꯕꯦꯛꯀꯤ ꯍꯛꯆꯥꯡꯗꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯖꯥꯅꯀꯤꯅ ꯎꯃꯪ ꯑꯗꯨꯗꯃꯛꯇ ꯑꯗꯨꯝ ꯂꯩꯕꯅꯤ ꯁꯔ ꯑꯗꯨꯕꯨ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯥꯏꯗꯣꯛꯂꯔꯣꯏ ꯕꯤꯕꯦꯛ ꯍꯥꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯒ ꯁꯤꯑꯥꯏ ꯁꯥꯔꯒ ꯌꯥꯅꯈꯤꯕ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯁꯤꯑꯥꯏ ꯁꯔꯅ ꯏꯕꯥꯅꯤ ꯌꯥꯅꯕ ꯑꯗꯨ ꯊꯨꯒꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯥꯏꯗꯣꯔꯛꯂꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯨꯝꯂꯝꯃꯤ ꯑꯁꯨꯝꯅ ꯑꯦꯁꯄꯤꯒ ꯖꯥꯅꯀꯤꯒ ꯃꯔꯩ ꯈꯔ ꯌꯦꯠꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯦꯁꯄꯤ ꯁꯤꯑꯥꯏꯒꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯔꯨꯅꯕ ꯁꯤꯑꯥꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯗ꯭ꯌꯨꯇꯤ ꯇꯧꯔꯝꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤꯗꯨ ꯀꯦꯃꯦꯔꯥ ꯑꯗꯨꯕꯨ ꯑꯣꯟ ꯇꯧꯔꯝꯂꯣ ꯑꯗꯨꯒ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯇꯞꯅ ꯑꯦꯁꯄꯤꯅ ꯁꯤꯑꯥꯏꯗ ꯌꯥꯝꯅ ꯇꯞꯅ ꯑꯩꯅ ꯀꯦꯁ ꯑꯁꯤꯕꯨ ꯄꯨꯂꯤꯁꯀꯤ ꯏꯖꯠ ꯀꯔꯤꯝꯇ ꯁꯣꯛꯍꯟꯗꯅ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯦ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯉꯥꯏꯔꯨꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯀꯗꯔ ꯀꯔꯤꯝꯇ ꯇꯧꯒꯅꯨ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕꯗꯨ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯁꯤꯑꯥꯏ ꯀꯔꯨꯟꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯦꯁꯄꯤꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ ꯃꯤꯍꯥꯠ ꯑꯗꯨ ꯊꯣꯛꯈꯤꯕ ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯏꯟꯐꯣꯔꯃꯔ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯥꯋꯣꯏꯁꯀꯤ ꯂꯩꯐꯝ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯏꯔꯥꯡ ꯈꯔꯁꯨ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯦꯟꯕ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜ 5ꯗꯤ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯖꯒꯥꯗ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯍꯤꯡ ꯑꯗꯨꯗ ꯁ꯭ꯇꯦꯁꯟꯗꯒꯤ ꯖꯤꯞ ꯑꯃ ꯄꯨꯗꯨꯅ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯥꯏꯈꯤ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕꯁꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯗꯦ ꯖꯪꯒꯜꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯈꯔ ꯇꯥꯕꯗꯒꯤ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯔꯤꯁꯨ ꯊꯦꯡꯅꯔꯝꯗꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯖꯤꯞꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯇꯥꯍꯧꯈ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯆꯪꯁꯤꯟꯗꯨꯅ ꯒꯥꯔꯤꯗꯨ ꯊꯤꯔꯨꯕꯅꯤ ꯑꯗꯨꯕꯨ ꯐꯪꯕ ꯉꯝꯈꯤꯔꯝꯗꯦ ꯃꯍꯥꯛꯀꯤ ꯏꯟꯐꯣꯔꯃꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯃꯟꯗꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯌꯨꯝꯗ ꯗꯥꯏꯔꯦꯛ ꯍꯜꯂꯛꯈꯤ ꯍꯥꯏꯗꯨꯅ ꯑꯦꯁꯄꯤꯗ ꯇꯝꯂꯝꯃꯤ ꯁꯤꯑꯥꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯦꯁꯄꯤꯅ ꯑꯣ ꯅꯪ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯂꯥꯛꯈꯤ ꯍꯥꯏꯕ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯉꯥꯏꯈꯣ ꯃꯐꯝ ꯑꯗꯨꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕ ꯄꯥꯁꯇꯔ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐꯣꯟ ꯇꯧꯔꯝꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯁꯤꯑꯥꯏꯅ ꯁꯔ ꯃꯍꯥꯛ ꯑꯗꯨ ꯑꯩꯒꯤ ꯏꯟꯐꯣꯔꯃꯔꯅꯤ ꯁꯔ ꯃꯍꯥꯛꯀꯤ ꯄꯥꯎ ꯑꯗꯨ ꯂꯤꯛ ꯑꯣꯏꯒꯗꯤ ꯈꯪꯈꯤꯕꯗꯒꯤ ꯃꯥꯋꯣꯏꯁꯁꯤꯡꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯂꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯕ ꯎꯠꯂꯗꯨꯅ ꯑꯦꯁꯄꯤꯅ ꯃꯣꯕꯥꯏꯜ ꯇꯋꯥꯔꯒꯤ ꯂꯣꯀꯦꯁꯟꯁꯤꯡꯅꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯒ ꯆꯥꯟꯅꯔꯤꯅꯦ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯗ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩꯔꯤꯅꯦ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯗꯣ ꯖꯤꯝꯅ ꯆꯠꯄ ꯅꯠꯇꯦ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯅ ꯆꯠꯄꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯖꯨꯅꯤꯌꯔ ꯑꯗꯨ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯖꯨꯅꯤꯌꯔ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯇꯦꯔꯪꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯤꯔꯝꯃꯤ ꯄꯨꯁꯜꯂꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯁꯤꯑꯥꯏ ꯀꯔꯨꯟꯅ ꯇꯣꯡꯈꯤꯕ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁꯀꯤ ꯕꯨꯠ ꯑꯗꯨꯅꯤ ꯉꯁꯥꯏ ꯑꯦꯁꯄꯤꯅ ꯁꯤꯑꯥꯏꯒꯤ ꯃꯌꯨꯝꯗꯒꯤ ꯐꯪꯂꯛꯈꯤꯕ ꯏꯚꯤꯗꯦꯟꯁ ꯑꯗꯨ ꯕꯨꯠ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯅ ꯑꯥꯁꯃꯤꯟꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯅꯝꯕꯔ 9ꯒꯤ ꯈꯣꯡꯎꯞ ꯑꯃꯅ ꯀꯥꯎꯕ ꯊꯤꯟꯕ ꯇꯧꯈꯤ ꯍꯥꯏꯕꯗꯨ ꯑꯦꯁꯄꯤꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯑꯥꯏꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯃꯍꯥꯛ ꯈꯣꯡꯎꯞ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯑꯥꯏ ꯀꯔꯨꯟꯒꯤ ꯃꯣꯖꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯍꯨꯏꯁꯤꯡꯗ ꯅꯝꯍꯜꯂꯕ ꯃꯇꯨꯡꯗ ꯖꯪꯒꯜꯗ ꯆꯠꯇꯨꯅ ꯊꯤꯔꯨꯕꯗ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯏꯚꯤꯗꯦꯟꯁ ꯑꯣꯏꯅ ꯄꯨꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯁꯥꯖꯤꯟꯅꯗꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯑꯦꯁꯄꯤꯅ ꯑꯁꯦꯡꯕ ꯂꯣꯏꯅ ꯈꯪꯗꯣꯛꯈ꯭ꯔꯕ ꯑꯗꯨꯗ ꯁꯤꯑꯥꯏ ꯀꯔꯨꯟ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯤ ꯑꯗꯨꯒ ꯑꯦꯁꯄꯤꯅ ꯀꯦꯃꯦꯔꯥ ꯑꯗꯨ ꯃꯨꯠꯇꯠꯂꯗꯨꯅ ꯀꯔꯨꯟ ꯅꯪꯅ ꯃꯤꯍꯥꯠ ꯑꯁꯤ ꯆꯠꯊꯈꯤ ꯍꯥꯏꯕ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯟꯕꯤꯌꯨ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯗꯨ ꯂꯤꯌꯨ ꯍꯧꯖꯤꯛ ꯁꯤꯑꯥꯏ ꯀꯔꯨꯟ ꯎꯄꯥꯏ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯣꯛꯈꯤꯕ ꯅꯠꯇꯅ ꯃꯉꯣꯟꯗ ꯑꯣꯞꯁꯟ ꯑꯃꯠꯇ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯆꯍꯤ 15 ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯃꯍꯥꯛꯅ ꯑꯦꯁꯄꯤꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ ꯉꯁꯤꯗꯒꯤ ꯆꯍꯤ 15 ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯁꯤꯑꯥꯏ ꯀꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯍꯧꯖꯤꯛ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯗꯤꯅꯦꯁꯟꯒ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯄꯤꯄꯜꯁ ꯄꯥꯔꯇꯤꯗ ꯌꯥꯎꯃꯤꯟꯅꯕ ꯒꯅꯦꯁꯟꯒ MLAꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯃꯨꯟꯅꯔꯝꯃꯤ ꯃꯁꯤꯗ ꯒꯅꯦꯁꯟꯅ ꯇꯤꯀꯦꯠ ꯐꯪꯒꯗꯧꯒꯤ ꯇꯥꯟꯖꯥ ꯎꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯗꯤꯅꯦꯁꯟꯅ ꯒꯅꯦꯁꯟꯒꯤ ꯃꯊꯛꯇ ꯅꯨꯄꯤꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯔꯇꯤꯗ ꯒꯅꯦꯁꯀ ꯗꯤꯅꯦꯁꯀꯒꯤ ꯃꯔꯛꯇ ꯀꯅꯥꯗ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯍꯟꯕꯒꯤ ꯇꯤꯀꯦꯠ ꯄꯤꯒꯗꯕꯒꯦ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯏꯔꯥꯡ ꯊꯣꯛꯂꯝꯃꯤ ꯗꯤꯅꯦꯁꯟꯅ ꯐꯅꯌꯥꯝꯅ ꯑꯣꯏꯗꯕ ꯀꯦꯁ ꯇꯧꯁꯤꯟꯖꯕ ꯇꯥꯔꯕꯁꯨ
MLAꯒꯤ ꯇꯤꯀꯦꯠꯇꯤ ꯒꯅꯦꯁꯟꯗ ꯑꯗꯨꯃꯛ ꯄꯤꯈꯤꯔꯝꯃꯤ ꯑꯗꯨꯅ ꯗꯤꯅꯦꯁꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤ ꯑꯣꯏꯔꯤꯕ ꯀꯔꯨꯟ ꯌꯥꯝꯅ ꯗꯁꯥ ꯇꯥꯒꯗꯧꯕꯒꯤ ꯐꯤꯚꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯗꯤꯅꯦꯁꯟꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝꯁꯨ ꯀꯔꯤꯒꯨꯝꯕ ꯒꯅꯦꯁꯅ ꯇꯤꯀꯦꯠ ꯐꯪꯈꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯄꯥꯔꯇꯤ ꯍꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯗꯞ ꯐꯥꯎꯕ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯅ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯁꯔ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯇꯤꯀꯦꯠ ꯐꯪꯖꯕꯩ ꯋꯥꯅꯤ ꯚꯣꯠ ꯇꯧꯒꯗꯕ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯩꯅ ꯊꯣꯛꯄ ꯐꯅꯕ ꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯅꯦꯁꯟꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛꯅ ꯄꯥꯁꯇꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯦꯛꯇꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯒꯅꯦꯁꯟꯒ ꯃꯍꯥꯛꯀ ꯅꯨꯄꯤꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯇ꯭ꯔꯛꯅ ꯊꯣꯡꯒꯥꯏꯍꯟꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯍꯟꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔꯅ ꯒꯅꯦꯁꯟꯕꯨ ꯂꯥꯔꯤꯅ ꯇꯛꯈꯥꯏꯗꯨꯅ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯨꯄꯥ ꯑꯃꯅ ꯎꯍꯧꯔꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯒ ꯃꯇꯝ ꯑꯗꯨꯗ MLAꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯒꯗꯧꯔꯤꯕ ꯗꯤꯅꯦꯁꯟꯒ ꯃꯥꯟꯅꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯕꯔꯥꯟ ꯄꯨꯝꯕ ꯊꯪꯖꯤꯟꯗꯨꯅ ꯃꯤꯍꯥꯠꯄꯒꯤ ꯗꯟꯗꯤ ꯄꯤꯍꯟꯈꯤ ꯑꯁꯨꯝꯅ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯗꯤꯅꯦꯁꯟꯒꯅ ꯃꯥꯟꯅꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯆꯠꯊꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤ ꯍꯥꯠꯄꯗ ꯆꯦꯟꯅꯔꯨꯕ ꯗꯤꯅꯦꯁꯟꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯑꯍꯟꯁꯨ ꯈꯔ ꯑꯣꯏꯔꯕꯅꯤ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯆꯍꯤ 11ꯒꯤ ꯃꯇꯨꯡꯗ ꯃꯆꯥ ꯑꯃ ꯐꯪꯒꯗꯧꯔꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯆꯍꯤ 11 ꯑꯗꯨ ꯋꯥꯅ ꯉꯥꯏꯖꯔꯛꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯑꯉꯥꯡ ꯎꯅꯕ ꯃꯇꯝꯗ ꯁꯤꯅ ꯄꯣꯛꯈꯤꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯒꯅꯦꯁꯟꯕꯨ ꯒꯥꯔꯤꯅ ꯇꯛꯈꯥꯏꯗꯨꯅ ꯍꯥꯠꯈꯤꯕꯗꯨꯒꯤ ꯄꯥꯞꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯅ ꯀꯣꯏꯆꯠ ꯆꯠꯄ ꯀꯉꯥꯎꯅꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯀꯉꯥꯎꯅꯅ ꯀꯣꯏꯆꯠ ꯆꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃ ꯆꯔꯆꯇ ꯃꯌꯥꯝ ꯄ꯭ꯔꯦꯌꯔ ꯇꯧꯔꯝꯕꯗꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯈꯔ ꯏꯪꯊꯕꯒꯨꯝ ꯐꯥꯎꯖꯔꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯅꯨꯡꯇꯤꯒꯤ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯃꯩꯊꯪꯗ ꯄꯥꯁꯇꯔ ꯑꯣꯏꯔꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯄꯥꯁꯇꯔ ꯑꯣꯏꯗꯨꯅ ꯏꯁꯣꯔꯒꯤ ꯏꯃꯤꯡꯈꯩ ꯁꯛꯆꯦꯠ ꯁꯣꯟꯖꯕꯗꯒꯤ ꯃꯥꯒꯤ ꯑꯋꯥꯕ ꯈꯔꯗꯤ ꯍꯟꯊꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯣꯡꯃ ꯃꯍꯥꯛꯅ ꯌꯨꯝ ꯆꯠꯇꯨꯅ ꯏꯁꯣꯔꯒꯤ ꯃꯤꯡꯈꯩ ꯁꯣꯟꯖꯕꯗ ꯃꯔꯥꯟ ꯁꯨꯡꯂꯩ ꯂꯩꯖꯗꯅ MLA ꯒꯅꯦꯁꯟꯕꯨ ꯍꯥꯠꯄꯒꯤ ꯃꯔꯥꯜ ꯄꯤꯁꯤꯟꯗꯨꯅ ꯖꯦꯜꯗ ꯂꯩꯔꯨꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯌꯧꯔꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯁꯨ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯂꯕꯁꯨ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯏꯃꯨꯡ ꯑꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯦ ꯍꯥꯏꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯄꯥꯁꯇꯔ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯥꯜꯗꯨ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯖꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯃꯤ ꯃꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯗꯤꯁꯤꯖꯟ ꯑꯗꯨ ꯍꯥꯏꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯗ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯔꯛꯂꯝꯕꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ ꯑꯗꯨꯒ ꯉꯁꯥꯏ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯅ ꯃꯥꯎꯁꯀꯤ ꯄꯥꯎ ꯄꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯈꯤꯕ ꯑꯗꯨꯁꯨ ꯑꯇꯩꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯔꯥꯜꯗꯨ ꯌꯥꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯃꯤ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯅ ꯄꯥꯁꯇꯔ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯊꯦꯝꯂꯕꯁꯨ ꯄꯥꯁꯇꯔ ꯑꯗꯨꯒꯤ ꯋꯥꯈꯜ ꯍꯣꯡꯉꯨ ꯌꯥꯔꯛꯇꯕ ꯑꯗꯨꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯁꯤ.ꯑꯥꯏ.ꯅ ꯄꯥꯁꯇꯔ ꯃꯁꯥꯃꯛꯄꯨ ꯎꯅꯅꯕ ꯄꯨꯂꯤꯁꯀꯤ ꯖꯤꯞ ꯑꯗꯨ ꯄꯨꯗꯨꯅ ꯄꯥꯁꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯄꯥꯁꯇꯔ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯖꯤꯞ ꯑꯗꯨꯗ ꯍꯥꯞꯀꯠꯂꯗꯨꯅ ꯎꯃꯪꯒꯤ ꯂꯝꯕꯤꯗ ꯄꯨꯗꯨꯅ ꯆꯠꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯎꯃꯪ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯗꯨꯅ ꯍꯣꯠꯅꯕꯅꯤ ꯐꯅ ꯌꯥꯝꯅ ꯊꯦꯝꯂꯕꯁꯨ ꯄꯥꯁꯇꯔ ꯑꯗꯨꯒꯤ ꯋꯥꯈꯜ ꯍꯣꯡꯉꯨ ꯌꯥꯔꯛꯇꯕꯗꯨꯗꯒꯤ ꯎꯄꯥꯏ ꯂꯩꯔꯛꯇꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯂꯕꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯌꯥꯎꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯐꯥꯎꯕ ꯂꯣꯏꯅ ꯐꯥꯔꯛꯄ ꯇꯥꯔꯦ ꯈꯟꯕꯗꯒꯤ ꯃꯥꯒꯤ ꯈꯣꯡꯎꯞꯀꯤ ꯈꯣꯡ ꯃꯔꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯉꯛ ꯁꯝ ꯑꯗꯨ ꯊꯣꯡ ꯃꯔꯤꯅ ꯀꯤꯁꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯅꯗꯤ ꯃꯍꯥꯛꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯅꯥꯁꯨ ꯈꯪꯗꯦ ꯀꯅꯥꯁꯨ ꯎꯗꯦ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯋꯥꯏꯜꯗ ꯂꯥꯏꯐ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯣꯏꯔꯤꯕ ꯑꯁꯋꯤꯟꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯀꯨꯒꯤ ꯐꯣꯇꯣ ꯀꯥꯞꯅꯅꯕ ꯖꯪꯒꯜ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯅ ꯂꯣꯏꯅ ꯎꯈꯤꯔꯝꯃꯤ ꯎꯕꯗ ꯅꯠꯇꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥꯗ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯂꯧꯗꯨꯅ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯒꯤ ꯐꯣꯟ ꯂꯥꯛꯂꯝꯃꯤ ꯇꯥꯏꯃꯤꯡ ꯑꯁꯤꯗꯕꯨ ꯀꯅꯥꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯤ.ꯑꯥꯏ. ꯀꯔꯨꯟ ꯄꯥꯈꯠꯅ ꯐꯣꯟ ꯑꯗꯨ ꯌꯦꯡꯂꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯄꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯐꯣꯟ ꯑꯗꯨ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯑꯁꯋꯤꯟꯅ ꯇꯧꯔꯛꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯀꯅꯥꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕꯅꯣ ꯈꯟꯗꯨꯅ ꯃꯊꯥ ꯁꯥꯔꯤꯉꯩꯗ ꯅꯥꯀꯟ ꯌꯦꯡꯊꯣꯛꯎꯕꯗꯨꯗ ꯇꯟꯖꯥ ꯆꯥꯗꯨꯅ ꯑꯁꯋꯤꯟꯅ ꯎ ꯃꯊꯛꯇ ꯐꯣꯇꯣ ꯀꯥꯞꯅꯕ ꯂꯨꯝꯗꯨꯅ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯋꯤꯟꯕꯨ ꯃꯍꯥꯛꯅ ꯇꯥꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯈꯣꯡꯎꯞ ꯃꯔꯤꯗꯨꯅ ꯑꯃꯨꯛꯁꯨ ꯀꯤꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯁꯦꯡꯕ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯍꯥꯏꯗꯣꯔꯛꯂꯤ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯐꯨꯝꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯑꯦꯁ.ꯄꯤ.ꯗꯤ ꯁꯥꯎꯃꯟꯈꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕꯕꯨ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯍꯥꯠꯇꯣꯛꯇꯨꯅ ꯐꯨꯝꯖꯤꯜꯂꯝꯂꯦ ꯈꯪꯂꯒ ꯃꯦꯗꯤꯌꯥ ꯃꯌꯥꯝ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯅ ꯑꯁꯋꯤꯟꯒ ꯄꯥꯁꯇꯔ ꯑꯗꯨꯒ ꯍꯥꯠꯇꯣꯛꯇꯨꯅ ꯐꯨꯝꯖꯤꯜꯂꯝꯃꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯖꯥꯅꯀꯤ ꯕꯤꯕꯦꯛ ꯍꯥꯠꯇꯣꯛꯇꯨꯅ ꯐꯨꯝꯖꯤꯜꯂꯝꯃꯦ ꯍꯥꯏꯔꯤꯕ ꯄꯨꯄꯥꯔꯥ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯅꯠꯇꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2 ꯆꯠꯂꯒ ꯂꯩꯕ ꯄꯦꯊꯣꯇꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯄꯪꯕ ꯃꯤꯗꯤ ꯅꯠꯇꯕꯅꯤꯅ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯂꯒ ꯐꯨꯝꯖꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯌꯥꯔꯣꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯤ ꯌꯥꯔꯨꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯥꯠꯇꯨꯅ ꯐꯨꯝꯖꯤꯜꯂꯝꯂꯤꯕ ꯖꯒꯥ ꯑꯗꯨꯗꯤ ꯄꯦꯊꯣꯇꯤꯗꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯨꯄꯥꯔꯥꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2 ꯂꯥꯞꯄꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕ ꯃꯤꯁꯤꯡꯗꯨ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯨꯕꯅꯤ
ꯑꯗꯨꯅ ꯍꯥꯏꯕꯗꯤ CI ꯀꯔꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯐꯨꯝꯖꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯛꯆꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯄꯨꯄꯥꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯐꯨꯝꯂꯨꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯐꯨꯝꯂꯨꯕ ꯑꯣꯏꯒꯗꯧꯔꯤꯕ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ SPD ꯖꯥꯅꯀꯤꯅ ꯄ꯭ꯂꯥꯟ ꯑꯁꯤ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯁꯤꯜꯂꯕ ꯃꯇꯨꯡꯗ CIꯕꯨ ꯐꯥꯅꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯒ SPꯅ ꯀꯔꯨꯅꯥꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯃꯗꯤ ꯂꯩꯔꯤꯅꯦ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯍꯥꯠꯇꯣꯛꯇꯨꯅ ꯐꯨꯝꯖꯤꯜꯂꯝꯂꯦ ꯍꯥꯏꯔꯤꯕꯁꯤ ꯖꯥꯅꯀꯤꯅ ꯀꯔꯝ ꯇꯧꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ SPꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ CI ꯀꯔꯨꯟꯁꯨ ꯄꯤꯕ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯤꯍꯥꯠ ꯑꯗꯨ ꯖꯥꯅꯀꯤꯅ ꯀꯔꯝꯅ ꯈꯪꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ SPꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯀꯟꯗꯤꯁꯟ ꯑꯗꯨ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ SPꯅ ꯗꯤꯇꯦꯜꯁ ꯄꯤꯔꯗꯨꯅ ꯁꯔ CI ꯀꯔꯨꯟꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯑꯗꯨ ꯍꯥꯠꯇꯣꯛꯂꯤꯕꯅꯤ ꯂꯨꯔꯤꯕꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯈꯛ ꯍꯥꯠꯄ ꯅꯠꯇꯦ ꯃꯍꯥꯛꯅ ꯄꯨꯟꯅ ꯍꯥꯠꯂꯝꯂꯤꯕꯁꯤ ꯄꯥꯁꯇꯔ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯜꯂꯨꯔꯒꯅꯨ ꯍꯥꯏꯔꯛꯂꯤ SPꯅ ꯃꯗꯨꯗ ꯁꯔ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ CI ꯀꯔꯨꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯅꯤ ꯑꯦꯅꯤ ꯀꯟꯗꯤꯁꯟꯗ ꯃꯍꯥꯛꯄꯨ ꯐ꯭ꯔꯤꯗ ꯊꯥꯗꯣꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯝꯃꯤ ꯃꯊꯛ ꯊꯣꯡꯕ ꯌꯥꯗꯪ ꯍꯤꯛꯇꯣꯛꯄꯗꯤ ꯉꯝꯗꯕꯅꯤꯅ ꯍꯣꯏ ꯁꯔ ꯑꯗꯨꯃꯛꯇꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ SPꯒꯤ ꯂꯥꯕꯔꯁꯟ ꯌꯥꯝꯅ ꯃꯔꯨ ꯂꯩꯕ ꯃꯤꯅꯣꯛ ꯑꯃꯗꯤ ꯅꯣꯛꯂꯤ ꯑꯁꯣꯝꯗꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯗꯤꯅꯦꯁꯟ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ SPꯅ ꯖꯥꯅꯀꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ CIꯅ ꯑꯁꯦꯡꯕ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯔꯛ ꯁꯤꯔꯝꯂꯤꯕ ꯄꯥꯁꯇꯔ ꯑꯗꯨ ꯃꯉꯣꯟꯗ ꯃꯥꯎꯏꯁꯀꯤ ꯄꯥꯎ ꯄꯤꯕ ꯏꯟꯐꯣꯔꯃꯔ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯁꯤꯔꯝꯂꯤꯕ ꯑꯁ꯭ꯋꯤꯟ ꯍꯥꯏꯔꯤꯕ ꯋꯥꯏꯜꯗ ꯂꯥꯏꯐ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯗꯨꯗꯤ ꯑꯆꯝꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯃꯥꯎꯏꯁꯀ ꯃꯔꯤ ꯂꯩꯅꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯃꯤ SPꯒꯤ ꯑꯗꯨꯒꯨꯝꯂꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯖꯥꯅꯀꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯅ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯔ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯝꯂꯤꯕ ꯑꯗꯨ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯅꯤ CI ꯀꯔꯨꯟꯅ ꯃꯍꯥꯛꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯃꯛꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯖꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖꯥꯅꯀꯤꯅ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯒꯠꯂꯛꯄ ꯑꯗꯨꯗ SPꯅ ꯇꯞꯊꯅꯕ ꯊꯦꯝꯂꯗꯨꯅ ꯌꯦꯡꯉꯨ ꯖꯥꯅꯀꯤ ꯅꯪꯅ ꯀꯔꯤ ꯄꯥꯝꯂꯤꯕꯒꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯃꯤꯅꯤꯁꯇꯔꯒꯤ ꯂꯦꯚꯦꯜ ꯌꯧꯔꯦ ꯑꯗꯨꯅ ꯑꯅꯧꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯑꯅꯧꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯦꯝꯖꯤꯜꯂꯛꯀꯅꯤ ꯑꯗꯨꯒ ꯅꯍꯥꯛꯄꯨꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯁꯇꯗꯤ ꯑꯣꯏꯅ ꯊꯝꯅꯕꯁꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯍꯥꯠꯈꯤ ꯍꯥꯏꯔꯤꯕ ꯕꯤꯕꯦꯛ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯩꯈꯣꯏꯅ ꯊꯤꯔꯒ ꯐꯪꯂꯕ ꯃꯇꯨꯡꯗ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯒꯅꯤ ꯋꯥꯔꯤ ꯑꯃꯃꯨꯛ ꯂꯤꯁꯤꯟꯒꯅꯤ ꯅꯪꯅ ꯄꯥꯝꯖꯔꯤꯕꯗꯨ ꯅꯤꯡꯕ ꯊꯨꯡꯂꯣꯏꯅꯦ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯆꯪꯂꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ SPꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ SPꯅ TV ꯊꯥꯒꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯖꯥꯅꯀꯤꯅ ꯍꯥꯠꯈꯤ ꯍꯥꯏꯔꯤꯕ ꯕꯤꯕꯦꯛ ꯃꯁꯥꯃꯛ TVꯗ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥꯅ ꯑꯩꯕꯨ ꯁꯤꯔꯦ ꯍꯥꯏꯔꯤꯕꯅꯣ ꯑꯩꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯪ ꯀꯣꯏꯊꯣꯛꯄ ꯀꯅꯥꯁꯨ ꯄꯥꯎ ꯐꯥꯎꯅꯗꯅ ꯇꯨꯃꯤꯟꯅ ꯂꯩꯖꯔꯨꯕꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯄꯥꯎ ꯂꯥꯟꯕ ꯃꯌꯥꯝ ꯁꯟꯇꯣꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ TVꯒꯤ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯔꯨꯕꯗꯒꯤ ꯖꯥꯅꯀꯤꯅ ꯃꯉꯣꯟ ꯇꯧꯗꯨꯅ ꯁꯔ ꯅꯈꯣꯏꯅ ꯊꯤꯒꯗꯧꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣꯅꯦ ꯍꯧꯖꯤꯛꯄꯨ ꯅꯣꯏ ꯀꯔꯤ ꯇꯧꯈꯤꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯂꯝꯃꯤ SPꯅꯗꯤ ꯖꯥꯅꯀꯤꯗ ꯗꯕ ꯇꯧꯁꯤꯟꯅꯗꯨꯅ ꯊꯦꯝꯂꯒ ꯖꯥꯅꯀꯤꯒꯤ ꯋꯥꯈꯜ ꯍꯣꯡꯍꯟꯅꯕ ꯍꯣꯠꯅꯔꯨꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ ꯍꯧꯖꯤꯛ SP ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯗꯨꯅ CI ꯀꯔꯨꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯍꯥꯠꯂꯨꯔꯤꯕ ꯑꯁ꯭ꯋꯤꯟ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯅꯤ ꯅꯪꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤ ꯑꯩꯅ ꯐꯅ ꯀꯟꯅ ꯄꯨꯂꯤꯁ ꯑꯃ ꯑꯣꯏꯕꯒꯤ ꯅꯪꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯅꯤ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯨ ꯃꯍꯥꯛꯅ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯔꯤ ꯑꯗꯨ ꯈꯪꯕꯤꯔꯝꯗꯕ ꯍꯥꯏꯅ ꯂꯥꯏ ꯈꯣꯏꯔꯝꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯨ ꯀꯔꯟ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ CPO ꯁꯤꯕꯥꯟ ꯑꯁꯤ ꯅꯪꯅ ꯊꯥꯖꯕ ꯌꯥꯕ ꯃꯤꯅꯤ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ SPꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯤꯕꯥꯟꯒ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯃꯒ CI ꯀꯔꯨꯟꯒꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯑꯗꯨ ꯇꯥꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯤꯕꯥꯟꯅ ꯁꯔ ꯅꯪ ꯇꯨꯝꯅꯤꯡꯂꯕꯗꯤ ꯑꯗꯨꯝ ꯇꯨꯝꯃꯨꯆꯣ ꯏꯕꯥꯅꯤꯃꯛ ꯁꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯅ ꯑꯗꯨꯝ ꯁꯪꯒꯦ ꯍꯣꯔꯦꯟ ꯇꯨꯝꯅꯤꯡꯉꯀꯥꯟꯗ ꯑꯩ ꯍꯧꯗꯣꯔꯛꯀꯦ ꯍꯥꯏꯕꯗꯒꯤ ꯑꯇꯣꯞꯄ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤ ꯌꯦꯡꯗꯨꯅ ꯁꯤꯕꯥꯟꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ CI ꯀꯔꯨꯟꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯁꯔ ꯋꯥꯁꯔꯨꯝ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯆꯠꯄꯤꯍꯧꯔꯣ ꯍꯥꯏꯔꯛꯄꯗꯒꯤ CI ꯀꯔꯨꯟꯅ ꯐꯣꯟ ꯑꯗꯨ ꯄꯨꯔꯛꯂꯒ ꯋꯥꯁꯔꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯖꯨꯅꯤꯌꯔ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯀꯟꯗꯤꯁꯟ ꯑꯗꯨ ꯈꯪꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯉꯣꯟꯗ ꯀꯔꯤꯒꯤ ꯐꯣꯟ ꯇꯧꯔꯛꯂꯤꯕꯅꯣ ꯃꯦꯗꯤꯌꯥ ꯃꯌꯥꯝꯅ ꯅꯪꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯐꯣꯟ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯊꯝꯂꯣ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯈꯤꯒꯗꯕꯒꯤ ꯇꯧꯔꯝꯃꯤ ꯃꯗꯨꯗ CI ꯀꯔꯨꯟꯅ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯅꯈꯣꯏꯅ ꯃꯗꯨꯒꯤ ꯐꯝ ꯑꯗꯨ ꯄꯥꯏꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯃꯤ ꯐꯥꯎꯕ ꯍꯥꯠꯇꯨꯅ ꯅꯈꯣꯏꯗ ꯐꯝ ꯑꯗꯨ ꯄꯤꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯗꯨ ꯀꯥꯎꯗꯕ ꯐꯩ ꯍꯥꯏꯗꯨꯅ CI ꯀꯔꯨꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯔ ꯇꯞꯊꯔꯗꯨꯅ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯁꯥꯎꯒꯠꯈꯤꯅꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯁꯥꯎꯅꯤꯡꯅꯕ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯁꯥꯔ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯔ ꯐꯥꯎꯕꯗ ꯅꯪꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯑꯀꯟꯕ ꯑꯦꯔꯦꯟꯖꯃꯦꯟ ꯁꯤꯜꯂꯛꯂꯤꯕꯁꯤ ꯅꯪꯅ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯅꯪ ꯀꯔꯤꯁꯨ ꯃꯊꯥ ꯁꯥꯒꯅꯨ ꯑꯩꯅ ꯇꯧꯕ ꯌꯥꯕꯁꯤꯡ ꯂꯣꯏꯅ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯐꯣꯟꯗꯤ ꯅꯪꯅ ꯇꯧꯔꯛꯂꯒꯅꯨ ꯑꯩꯅ ꯑꯣꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯗꯁꯥ ꯇꯥꯕ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯉꯥꯏ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯃꯇꯝ ꯑꯃꯗꯗꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯐꯝ ꯑꯁꯤ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯂꯧꯈꯤꯕꯅꯤ ꯃꯁꯤ ꯈꯜꯂꯨꯕꯗ CI ꯀꯔꯨꯟ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯌꯥꯝꯅꯁꯨ ꯄꯦꯜꯂꯝꯗꯦ ꯑꯗꯨꯒ ꯃꯊꯟꯇ ꯀꯔꯤꯒꯨꯝꯕ ꯑꯩ ꯖꯦꯜꯗ ꯆꯪꯂꯕꯗꯤ ꯏꯇꯣꯝꯇ ꯆꯪꯂꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯁꯣꯟꯖꯔꯝꯃꯤ
ꯃꯊꯪꯒꯤ ꯊꯪꯅꯕ ꯑꯌꯨꯛꯇ ꯏꯗꯨꯀꯤꯒꯤ ꯄꯨꯂꯤꯁ ꯀ꯭ꯂꯕ ꯑꯗꯨ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥ ꯃꯌꯥꯝꯅ ꯄꯨꯝꯅꯃꯛ ꯌꯣꯝꯁꯤꯟꯈ꯭ꯔꯦ꯫ ꯀꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯕꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯕ ꯑꯗꯨꯗ ꯑꯦꯁꯄꯤꯅ ꯁꯤꯑꯥꯏ ꯀꯔꯨꯟꯗꯨ ꯉꯔꯥꯡ ꯃꯍꯥꯛꯅ ꯇꯧꯖꯈꯤꯕ ꯃꯔꯥꯟ ꯃꯌꯥꯝꯗꯨ ꯌꯥꯖꯔꯗꯨꯅ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯈꯪꯂꯛꯂꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯄꯨꯂꯤꯁ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯃꯍꯥꯛꯀꯤ ꯏꯖꯠ ꯂꯩꯈꯥ ꯇꯥꯔꯒꯅꯤ, ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯂꯒꯅꯤ ꯈꯜꯂꯛꯄꯗꯒꯤ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯖꯗꯨꯅ ꯁꯤꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥ ꯃꯌꯥꯝꯗ ꯄꯥꯎ ꯇꯝꯂꯦ꯫ ꯑꯗꯨꯒ ꯄꯥꯎꯃꯤ ꯑꯃꯅ ꯃꯔꯛ ꯊꯠꯂꯗꯨꯅ ꯁꯔ, ꯁꯤꯑꯥꯏ ꯀꯔꯨꯟꯒꯤ ꯁꯨꯁꯥꯏꯗ ꯇꯧꯕ ꯑꯁꯤꯗ ꯖꯥꯅꯀꯤ ꯀꯔꯤ ꯔꯣꯜ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯑꯦꯁꯄꯤꯅ ꯌꯥꯝꯅ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯤ꯫ ꯑꯦꯁꯄꯤꯒꯤ ꯃꯤꯅꯣꯛ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯈꯤꯁꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯖꯥꯅꯀꯤ ꯁ꯭ꯇꯦꯁꯟꯗꯒꯤ ꯃꯔꯥꯟ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯄꯥꯎꯃꯤ ꯃꯌꯥꯝꯗꯨꯅ ꯑꯣꯝꯁꯤꯟꯗꯨꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯥꯅꯀꯤꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯍꯥꯠꯈꯤ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯕꯤꯕꯦꯛꯅꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯥꯅꯀꯤꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯅ ꯈꯪꯅꯔꯛꯄꯗꯒꯤ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃꯗ ꯃꯍꯥꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯅꯕꯒꯤꯗꯃꯛ ꯀꯧꯔꯝꯃꯤ꯫ ꯇꯤꯚꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯃꯤꯡ ꯏꯅꯤ ꯎꯊꯥꯔꯝ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯒꯁꯨ ꯃꯥꯟꯅꯩ ꯑꯗꯨꯒ ꯑꯥꯔꯊꯅ ꯍꯧꯖꯤꯛꯇꯤ ꯈꯨꯝꯂꯣꯗꯅ꯫ ꯑꯦꯡꯀꯔ ꯑꯗꯨꯅ ꯖꯥꯅꯀꯤꯕꯨ ꯋꯦꯜꯀꯝ ꯇꯧꯔꯗꯨꯅ ꯀꯔꯝꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯃꯗ ꯀꯅꯥꯁꯨ ꯈꯪꯗ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯕꯨ ꯁꯤꯑꯥꯏ ꯀꯔꯨꯟꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕꯔꯣ? ꯋꯥꯍꯪ ꯑꯁꯤ ꯄꯥꯎꯈꯨꯝ ꯑꯩꯇ ꯅꯠꯇꯅ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯕ ꯄꯥꯝꯂꯤ ꯍꯥꯏꯗꯨꯅ ꯖꯥꯅꯀꯤꯗ ꯍꯪꯏ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯖꯥꯅꯀꯤꯅ ꯃꯍꯥꯛꯀ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯁ꯭ꯋꯤꯟꯒꯁꯤ ꯆꯍꯤ 5 ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯛꯂꯕꯅꯤ꯫ ꯑꯁ꯭ꯋꯤꯟꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯇ꯭ꯔꯤꯞ ꯑꯃ ꯆꯠꯁꯦ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯅꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯨꯡ 9ꯃꯨꯛ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯑꯁ꯭ꯋꯤꯟꯗ ꯐꯣꯟ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯁ꯭ꯋꯤꯟꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯛꯂꯝꯗꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯀꯩꯁꯨ ꯈꯜꯂꯝꯗ꯭ꯔꯕꯁꯨ ꯐꯣꯟ ꯑꯁꯨꯝ ꯄꯥꯏꯁꯤꯜꯂꯛꯇꯕ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯄꯥꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯕꯤꯕꯦꯛꯇ ꯐꯣꯟ ꯇꯧꯗꯨꯅ ꯑꯁ꯭ꯋꯤꯟꯒꯤ ꯂꯩꯐꯝ ꯈꯪꯕ꯭ꯔꯥ, ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯛꯄ ꯄꯥꯏꯔꯛꯇꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯕꯦꯛꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯃꯌꯨꯝꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ, ꯑꯩꯅ ꯉꯁꯥꯏ ꯃꯍꯥꯛ ꯐꯣꯇꯣ ꯀꯥꯞꯅꯕꯒꯤꯗꯃꯛ ꯎꯄꯥꯔꯥ ꯖꯪꯒꯜꯗ ꯊꯤꯟꯕꯤꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯗ ꯑꯁ꯭ꯋꯤꯟꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯕꯗꯒꯤ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯖꯥꯅꯀꯤ ꯃꯃꯥꯟꯅꯕ ꯕꯤꯕꯦꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯕꯦꯛꯅ ꯑꯁ꯭ꯋꯤꯟꯒꯤ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯕꯗꯁꯨ ꯃꯌꯨꯝꯗ ꯂꯥꯛꯇꯦ ꯈꯪꯂꯛꯄꯗꯒꯤ ꯃꯕꯥꯅꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯖꯥꯅꯀꯤꯅ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯑꯁ꯭ꯋꯤꯟꯗ ꯄꯤꯈꯤꯕ ꯑꯗꯨꯒꯤ ꯂꯣꯀꯦꯁꯟ ꯇ꯭ꯔꯦꯛ ꯇꯧꯕ ꯃꯇꯝꯗ ꯕꯤꯕꯦꯛꯅ ꯑꯁ꯭ꯋꯤꯟꯕꯨ ꯊꯤꯜꯂꯝꯈꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯕ ꯂꯣꯀꯦꯁꯟ ꯊꯤꯕ ꯐꯪꯗꯕꯗꯨ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯆꯤꯡꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯊꯤꯖꯤꯜꯂꯨꯕ ꯃꯇꯝꯗ ꯑꯁ꯭ꯋꯤꯟꯒꯤ ꯁ꯭ꯄꯦꯛ ꯑꯇꯦꯛꯄ ꯑꯗꯨ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯐꯝ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯑꯁ꯭ꯋꯤꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯨꯝꯖꯤꯜꯂꯤꯕ ꯖꯒꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯤꯑꯥꯏ ꯀꯔꯨꯟꯒꯤ ꯕꯦꯖ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯗꯒꯤ ꯃꯤꯍꯥꯠ ꯑꯁꯤ ꯁꯤꯑꯥꯏ ꯀꯔꯨꯟꯅ ꯇꯧꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯄꯥꯎꯗꯝꯂꯤ꯫ ꯖꯥꯅꯀꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯁ꯭ꯋꯤꯟꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯍꯥꯛꯇꯁꯨ ꯅꯠꯇꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯗꯤꯅꯦꯁꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯖꯨꯅꯤꯌꯔ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯊꯧꯅꯥ ꯐꯕꯤ ꯖꯥꯅꯀꯤꯅ ꯃꯤꯍꯥꯠ ꯑꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯗꯨꯗ ꯇꯤꯚꯤ ꯆꯦꯅꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯂꯗꯨꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯦꯁꯄꯤꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯄꯗꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯨꯔꯝꯃꯤ꯫ ꯑꯦꯁꯄꯤꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯄꯒꯤ ꯃꯔꯝꯗꯤ ꯅꯪꯅ ꯉꯔꯥꯡ ꯇꯤꯚꯤ ꯆꯦꯅꯦꯜꯗ ꯂꯤꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯠꯃꯦꯟ ꯑꯣꯏꯅ ꯑꯩꯅ ꯂꯧꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯁꯤꯁꯨ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯂꯒꯅꯨ ꯍꯥꯏꯗꯨꯅ ꯐꯥꯒꯤꯒꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯁꯇꯔ ꯑꯗꯨꯒꯤ ꯃꯤꯁꯤꯒꯤ ꯀꯦꯁ ꯑꯗꯨꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯂꯤꯕ ꯃꯤꯍꯥꯠꯄ ꯁꯤꯑꯥꯏ ꯀꯔꯨꯟ ꯁꯤꯈ꯭ꯔꯕꯅꯤꯅ ꯀꯦꯁ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯖꯥꯅꯀꯤꯅ ꯑꯦꯁꯄꯤꯗ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕ ꯕꯤꯕꯦꯛꯀ ꯂꯣꯏꯅꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯑꯦꯁꯥꯏ ꯁꯟꯇꯣꯁꯀ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛꯅ ꯖꯥꯅꯀꯤꯕꯨ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯑꯗꯨ ꯊꯥꯒꯠꯂꯗꯨꯅ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯁꯣꯛꯇꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯨꯠ ꯁꯣꯛꯄ ꯑꯗꯨꯗ ꯖꯥꯅꯀꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯠꯂꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯑꯩꯅ ꯉꯔꯥꯡ ꯌꯨꯝꯗ ꯀꯣꯀꯣꯅꯠ ꯄꯥꯝꯕꯤ ꯈꯔ ꯊꯥꯔꯨꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯦꯁꯥꯏ ꯁꯟꯇꯣꯁꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯤꯑꯥꯏ ꯁꯥꯔꯅ ꯃꯤꯍꯥꯠ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯦ꯫ ꯃꯍꯥꯛꯅ ꯆꯠꯂꯨꯕꯗꯨ ꯏꯚꯤꯗꯦꯟꯁ ꯃꯥꯡꯍꯟꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯏꯚꯤꯗꯦꯟꯁ ꯃꯥꯡꯍꯟꯕ ꯆꯠꯂꯒ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯒꯗꯕ ꯃꯑꯣꯡꯗ ꯑꯅꯧꯕꯗꯨ ꯍꯦꯛꯇ ꯍꯨꯟꯇꯣꯛꯂꯝꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯂꯩꯕ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯇꯨꯅ ꯐꯨꯝꯖꯤꯜꯂꯝꯕ ꯖꯒꯥ ꯑꯗꯨꯗ ꯃꯦꯗꯤꯌꯥ ꯃꯌꯥꯝ ꯀꯧꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯍꯧꯅꯗꯦ꯫ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯖꯥꯅꯀꯤꯅꯗꯤ ꯌꯥꯝ ꯇꯞꯅ ꯁꯔ, ꯃꯌꯥꯝ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯕꯗꯤ ꯁꯤꯑꯥꯏ ꯁꯥꯔ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯖꯥꯅꯀꯤꯅ ꯑꯦꯁꯥꯏꯒꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯕꯤꯕꯦꯛꯀ ꯃꯕꯥꯅꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯒꯥꯔꯤꯒꯤ ꯁꯥꯏꯗ ꯒ꯭ꯂꯥꯁꯇ ꯑꯦꯁꯥꯏ ꯁꯟꯇꯣꯁꯅ ꯃꯕꯥꯅꯤꯅ ꯆꯠꯈꯤꯕꯗꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯍꯧꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯕꯤꯕꯦꯛꯅ ꯑꯦꯁꯥꯏ ꯁꯟꯇꯣꯁ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯪꯅꯅꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯒꯥꯔꯤꯒꯤ ꯗꯥꯁꯕꯣꯔꯗꯇ ꯊꯝꯂꯤꯕ ꯑꯁ꯭ꯋꯤꯟꯅ ꯅꯝꯂꯝꯕ ꯀꯦꯃꯦꯔꯥ ꯑꯗꯨ ꯎꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯑꯍꯤꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯐ꯭ꯂꯥꯁꯕꯦꯛ ꯑꯣꯏꯅ ꯎꯍꯜꯂꯛꯂꯤ꯫ ꯁꯤꯑꯥꯏꯅ ꯄꯥꯁꯇꯔ ꯍꯥꯠꯄꯗꯨ ꯑꯁ꯭ꯋꯤꯟꯅ ꯎꯕꯗꯒꯤ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥꯗ ꯔꯦꯀꯣꯔꯗ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤꯕ ꯑꯗꯨꯒ ꯕꯤꯕꯦꯛꯀ ꯖꯥꯅꯀꯤꯅ ꯑꯁ꯭ꯋꯤꯟꯕꯨ ꯊꯤꯕ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯝꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯝꯕ ꯀꯦꯃꯦꯔꯥ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯁꯤꯑꯥꯏ ꯀꯔꯨꯟꯒꯤ ꯅꯦꯝ ꯄ꯭ꯂꯦꯠ ꯑꯗꯨ ꯐꯪꯕ ꯉꯝꯈꯤꯕꯅꯤ꯫
ꯃꯗꯨꯗꯒꯤ ꯃꯐꯝꯗ ꯑꯗꯨ ꯃꯕꯥꯅꯤ ꯆꯪꯗꯨꯅ ꯇꯧꯈꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯁ꯭ꯋꯤꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯖꯕ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯄꯤꯅꯅꯕ ꯐꯣꯟ ꯇꯧꯒꯦ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯐꯣꯟ ꯇꯧꯕ ꯑꯗꯨ ꯕꯤꯕꯦꯛꯅ ꯈꯥꯝꯈꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯖꯔꯨꯒꯗꯧꯕ ꯃꯤꯁꯛ ꯑꯗꯨꯃꯛꯅ ꯍꯥꯠꯂꯕꯅꯤꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯃꯈꯣꯏꯗ ꯃꯪꯂꯥꯟ ꯁꯤꯖꯤꯟꯅꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯕꯤꯕꯦꯛꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯗ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯅ ꯈꯪꯖꯤꯜꯂꯛꯇꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯈꯤꯔꯝꯃꯤ꯫ ꯑꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯗꯤꯅꯦꯁꯟ ꯑꯃꯦꯔꯤꯀꯥꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯀꯗꯧꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯔꯛꯄꯗꯒꯤ ꯕꯤꯕꯦꯛꯀ ꯖꯥꯅꯀꯤꯒꯅ ꯇꯟꯖꯥ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯕꯥꯅꯤꯅ ꯄ꯭ꯂꯥꯟ ꯑꯗꯨ ꯁꯤꯟꯈꯤ꯫ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯕꯦꯛꯀ ꯖꯥꯅꯀꯤꯒꯅ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯣꯟꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯄꯦꯇ꯭ꯔꯣꯜꯇꯤꯗ ꯐꯨꯝꯂꯤꯕ ꯑꯁ꯭ꯋꯤꯟ ꯑꯃꯁꯨꯡ ꯄꯥꯁꯇꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯄꯨꯕꯥꯔꯥꯗ ꯆꯠꯇꯨꯅ ꯃꯕꯥꯅꯤ ꯆꯪꯅ ꯐꯨꯝꯃꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯕꯤꯕꯦꯛꯀꯤ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯒ ꯕꯤꯕꯦꯛ ꯃꯇꯝ ꯈꯔ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯖꯥꯅꯀꯤꯅ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯕꯤꯕꯦꯛ ꯍꯥꯠꯂꯨꯔꯦ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯇꯧꯔꯒ ꯃꯐꯝ ꯑꯗꯨꯗ ꯃꯦꯗꯤꯌꯥ ꯌꯥꯎꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯦꯗꯤꯌꯥ ꯈꯨꯗꯛꯇ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯕꯤꯕꯦꯛꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯂꯣꯠꯇꯨꯅ ꯊꯝꯂꯕꯁꯨ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯐꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯄꯥꯎ ꯄꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯦꯗꯤꯌꯥ ꯃꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯖꯥꯅꯀꯤꯗ ꯑꯦꯁ.ꯄꯤꯅ ꯇꯧꯈꯤꯕ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯁꯨ ꯑꯩꯈꯣꯏꯗ ꯎꯕ ꯐꯪꯉꯤ꯫ ꯑꯦꯁ.ꯄꯤꯅ ꯖꯥꯅꯀꯤꯗ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕ ꯂꯣꯏꯔꯝꯗꯥꯏꯗ ꯖꯥꯅꯀꯤꯅ ꯑꯁ꯭ꯋꯤꯟꯅ ꯅꯝꯂꯝꯕ ꯚꯤꯗꯤꯑꯣ ꯃꯗꯨꯗ ꯁꯤ.ꯑꯥꯏ.ꯅ ꯄꯥꯁꯇꯔ ꯍꯥꯠꯄꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤꯕ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯦꯁ.ꯄꯤꯅ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯈꯜꯂꯕꯅꯤ ꯅꯪꯅ ꯃꯤ ꯑꯃ ꯍꯥꯠꯂꯨꯔꯦ ꯍꯥꯏꯔꯒ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄ, ꯑꯗꯨꯒ ꯈꯨꯗꯛꯇ ꯃꯦꯗꯤꯌꯥ ꯃꯌꯥꯝ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯍꯦꯛꯇ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯆꯤꯡꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯅꯕꯨ ꯑꯩꯅ ꯑꯁ꯭ꯋꯤꯟꯒꯤ ꯍꯛꯆꯥꯡ ꯐꯪꯐꯝ ꯖꯒꯥ ꯑꯗꯨꯃꯛꯇꯗ ꯑꯩꯅ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯅꯪꯉꯣꯟꯗ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯇꯥꯏꯞ ꯇꯧꯗꯨꯅ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕꯁꯤ ꯇꯁꯦꯡꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯎꯠꯈꯤꯕ ꯀꯟꯐꯤꯗꯦꯟꯁ ꯑꯗꯨꯅ ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯈꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯝ ꯑꯗꯨꯕꯨꯁꯨ ꯑꯩꯅ ꯈꯪꯅꯤꯡꯈꯤ, ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯑꯦꯁ.ꯄꯤ ꯂꯥꯛꯇꯨꯅ ꯏꯔꯥꯡ ꯌꯦꯡꯁꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯖꯥꯅꯀꯤꯗ ꯃꯍꯥꯛꯅ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯍꯟꯈꯤꯕꯗꯨ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯅꯪ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯥꯏꯞ ꯇꯧꯗꯨꯅ ꯌꯦꯡꯍꯟꯕ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯑꯦꯁ.ꯄꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯪꯅ ꯐꯅꯌꯥꯝꯅ ꯇꯧꯗꯨꯅꯁꯨ ꯑꯩꯅ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯁꯦꯝꯖꯤꯜꯂꯒ ꯅꯪꯕꯨ ꯅꯔꯥꯟ ꯄꯤꯁꯤꯟꯗꯨꯅ ꯖꯦꯜꯗ ꯅꯝꯁꯤꯟꯕ ꯉꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯖꯥꯅꯀꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯁꯔ ꯃꯗꯨꯗꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯦꯁ.ꯄꯤꯅ ꯉꯥꯏꯈꯣ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨ, ꯑꯩꯅ ꯑꯗꯨꯝ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯝꯅ ꯇꯧꯔꯣꯏ ꯃꯔꯝꯗꯤ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯃꯤ꯫ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯩ ꯊꯥꯒꯠꯂꯤ꯫ ꯅꯨꯄꯤ ꯑꯌꯥꯝꯕ ꯇꯥꯔꯤꯕ ꯗꯁꯥꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯌꯥꯖꯔꯒ ꯀꯞꯇꯨꯅ ꯂꯩꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯅꯊꯧꯅꯥ ꯐꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯌꯥꯝ ꯄꯨꯝꯕꯗ ꯑꯁꯦꯡꯕ ꯈꯪꯍꯟꯕ ꯑꯁꯤꯗꯃꯛ ꯑꯩ ꯄꯦꯜꯂꯤ꯫ ꯅꯪꯅ ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯁꯔ, ꯅꯨꯄꯤ ꯑꯗꯨꯅ ꯁꯤ.ꯑꯥꯏ.ꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ, ꯁꯤ.ꯑꯥꯏ.ꯅ ꯄꯥꯁꯇꯔ ꯍꯥꯠꯄꯒꯤ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯃꯉꯣꯟꯗ ꯏꯚꯤꯗꯦꯟꯁ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯁꯔ꯫ ꯃꯗꯨ ꯇꯥꯕꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯉꯣꯟꯗ ꯅꯨꯄꯤ ꯑꯗꯨꯗ ꯃꯔꯥꯟ ꯁꯤꯖꯤꯟꯅꯕ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯔ ꯃꯗꯨꯗꯤ ꯌꯥꯔꯣꯏ, ꯅꯨꯄꯤ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯃꯥꯟ ꯂꯩꯔꯦ ꯁꯔ꯫ ꯃꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯨꯟꯗꯨ ꯁꯔꯦꯟꯗꯔ ꯇꯧꯔꯣ, ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯑꯦꯁ.ꯄꯤꯅ ꯁꯔ ꯃꯗꯨꯁꯨ ꯌꯥꯔꯣꯏ ꯁꯔ, ꯑꯩꯅ ꯀꯔꯨꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ, ꯃꯍꯥꯛꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯖꯦꯜ ꯆꯪꯕ ꯉꯝꯃꯣꯏ, ꯆꯪꯂꯕꯗꯤ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯔꯤꯕ ꯋꯥꯐꯝ ꯑꯃꯅ ꯁꯔ, ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯗ ꯑꯆꯧꯕ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯤꯅꯤꯁꯇꯔ ꯀꯌꯥ ꯑꯃꯁꯨ ꯆꯦꯟꯒꯅꯤ ꯍꯥꯏꯔꯤ ꯁꯔ꯫ ꯑꯦꯁ.ꯄꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯌꯥꯝꯅ ꯄꯥꯈꯠꯂꯞ ꯇꯧꯅ ꯀꯔꯨꯟꯅ ꯀꯔꯤ ꯍꯥꯏꯗꯣꯔꯛꯂꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯦꯁ.ꯄꯤꯅ ꯁꯔ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯣꯛꯇꯦ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯁꯔ, ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯈꯪꯅ ꯍꯪꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯁ.ꯄꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯁꯔ, ꯀꯦꯁ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯊꯤꯖꯤꯜꯂꯕꯗꯤ ꯑꯆꯧ ꯑꯁꯥꯡ ꯀꯌꯥ ꯑꯃꯁꯨ ꯂꯣꯏꯅ ꯆꯦꯟꯅꯔꯛꯀꯗꯧꯕ ꯃꯥꯜꯂꯤ ꯁꯔ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯅ ꯃꯁꯥ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯖꯈ꯭ꯔꯕꯗꯤ ꯂꯣꯏꯅꯃꯛ ꯁꯣꯜꯕ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤꯒꯨꯝꯕ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯅ ꯁꯨꯁꯥꯏꯗ ꯇꯧꯔꯕꯗꯤ ꯄꯨꯝꯅꯃꯛ ꯁꯣꯜꯕ ꯇꯧꯔꯛꯀꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯒ ꯐꯣꯟ ꯑꯗꯨ ꯂꯪꯊꯣꯛꯂꯝꯂꯦ꯫ ꯑꯗꯨꯒ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯅ ꯀꯔꯝꯅ ꯁꯨꯁꯥꯏꯗ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯪꯕ ꯉꯝꯂꯤ꯫ ꯑꯁꯨꯝꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯗ ꯃꯍꯥꯛꯅ ꯊꯥꯖꯕ ꯌꯥꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯕ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯃꯍꯥꯛꯅ ꯋꯥꯁꯔꯨꯝ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯒꯨꯟꯗꯥ ꯑꯍꯨꯝ ꯃꯐꯝ ꯑꯗꯨꯗ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯕꯨ ꯅꯝꯗꯨꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯈꯨꯗꯩ ꯑꯗꯨꯅ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯌꯥꯟꯕ ꯁꯥꯗꯨꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯁꯤ.ꯑꯥꯏ. ꯀꯔꯨꯟꯕꯨ ꯍꯥꯠꯄ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯅꯥꯎꯗ ꯖꯥꯅꯀꯤꯅ ꯃꯤꯁꯤ ꯑꯗꯨꯕꯨ ꯃꯃꯤꯠ ꯄꯦꯟꯅ ꯌꯦꯡꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯆꯨꯝꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯦꯁ.ꯑꯥꯏ. ꯁꯟꯇꯣꯁꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯁꯔ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯈꯔꯗꯤ ꯂꯩꯕ ꯃꯥꯜꯂꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯉꯛꯁꯝ ꯊꯦꯛꯀꯠꯇꯨꯅꯇ ꯂꯩꯕ, ꯒꯨꯟꯗꯥ ꯌꯥꯝꯅ ꯇꯧꯕ, ꯑꯆꯧ ꯑꯁꯥꯡ ꯀꯌꯥꯒ ꯁꯪꯒ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯍꯦꯛꯇꯃꯛ ꯁꯨꯁꯥꯏꯗ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯗꯦ ꯁꯔ꯫ ꯑꯗꯨꯒ ꯁꯤ.ꯑꯥꯏ. ꯁꯥꯔꯅ ꯁꯨꯁꯥꯏꯗ ꯇꯧꯕꯒ ꯖꯥꯅꯀꯤꯒ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯈꯔꯗꯤ ꯂꯩꯅꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯁꯟꯇꯣꯁꯅ ꯑꯦꯁ.ꯄꯤ. ꯁꯥꯔꯗ ꯋꯥꯀꯠꯂꯝꯃꯤ꯫
ꯃꯗꯨ ꯇꯥꯕꯗ ꯑꯦꯁꯄꯤꯅ ꯃꯃꯣꯟ ꯇꯧꯔꯒ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯤꯟꯗꯕꯁꯨ ꯐꯩ ꯁꯟꯇꯣꯁ ꯍꯥꯏꯔꯒ ꯁꯤ.ꯑꯥꯏ ꯀꯔꯨꯟ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯃꯉꯛꯁꯝ ꯂꯥꯛꯁꯤꯟꯗꯨꯅ ꯍꯥꯠꯄ ꯃꯇꯝꯗ ꯖꯥꯅꯀꯤꯅ ꯊꯣꯡꯅꯥꯎꯗ ꯌꯦꯡꯕꯗꯨꯒꯤ ꯅꯥꯀꯟꯗ ꯑꯦꯁꯄꯤꯁꯨ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯕꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯃꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯤꯕꯗꯤ ꯁꯤ.ꯑꯥꯏ ꯀꯔꯨꯟꯅ ꯁꯨꯁꯥꯏꯗ ꯇꯧꯔꯤꯕꯁꯤ ꯁꯤ.ꯑꯥꯏ ꯀꯔꯨꯟꯅ ꯖꯥꯅꯀꯤꯒꯤ ꯑꯄꯥꯝꯕ ꯄꯤꯅꯅꯕ ꯑꯗꯨꯒ ꯀꯦꯁ ꯑꯁꯤ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯅ ꯂꯣꯏꯁꯤꯟꯈꯤꯅꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯁꯄꯦꯟꯁꯅ ꯊꯜꯂꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯇꯦꯕꯜꯒꯤ ꯃꯇꯥꯏ ꯑꯃꯗ ꯐꯝꯗꯨꯅ ꯂꯦꯞꯇꯣꯞꯇ ꯑꯥꯁꯋꯤꯟꯅ ꯅꯝꯂꯝꯕ ꯁꯤ.ꯑꯥꯏ ꯀꯔꯨꯟꯅ ꯄꯥꯁꯇꯔ ꯍꯥꯠꯄꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯇꯦꯕꯜ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯁꯥꯏꯗ ꯑꯃꯗꯅ ꯖꯥꯅꯀꯤꯅ ꯌꯥꯝꯅ ꯈꯥꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯌꯦꯡꯂꯒ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯇ꯭ꯋꯤꯁꯅ ꯌꯣꯡꯅꯕ ꯁꯁꯄꯦꯟꯁ ꯊ꯭ꯔꯤꯂꯔ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯂꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯅꯕ ꯑꯩ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯊꯪꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯍꯌꯨꯝ ꯁꯤꯗꯕ꯫